Hello, hello everyone. Hello ma'am. Welcome. Naman ako. Ayan, kananong laine. Rasmina. Nungairi. Na nungairi mo? Yam thajadana laina. Nungairi mo nang mo. Chak charabo. Kaidaurige. Rasmina nungsiye nang lakasibo. Live uda changay niya ira. Hoy. Kano tayo na? Kuire kano tawba mga tawni sure video ko na thangate mobile ka paite to ngasi se live na thajal lage na. Live. Kanyang chage. Nungsi matamno ko pamoy ko khangawda nangaroi chalaga is punipan makai ta dore ai na kaino ne kapningi sathira tiena loisangi matamdo tenuni mana nusa yai na tam sa tanda angang tumniya kaya ba hinjang hawa thongda ho thangalake hinjang hawa bas ta o na hani sport numit kido दोनी बसता हेक लवी बसता हेक चलिएबको हजिक ब्लॉग अमा थांगटकेना तौरगा कनो तविनी कनो तौबा लेत्रबको खंदे अꯩꯒꯤ मोबाइल स्पेस जाम लेत्रे हैना सेव तौ यादना थांगटना लेनी नंग कई जंग थोंगिनो बीएड लोइरबो नोय नि दाव जार जसिना हंदक चिचे कनो तौबा जाय अदुगा इदो फोन पाव फाउनसी अदुगा पुंसी एना मिश्रादसु हाइयोनी नुंसीबो नोय मयाम मैम कोइथरो फजना अदुदा लेंगे इबाइगा अई हंगाम थोंगी ओ हंगाम हावनी बीएड लोइद्री क्या वालिगे थारबनी वो नंदी वाइसने औरो लोंद्रीना दो लोइसलो रसिना इंगी बदुगा ओइमा द कायदा मिश्रागिसु ओइमा लेने कायदा लेपनारगेने इबो नोय एंगोंदा कौता हाइदेको अइनगा संगदबने नोयनगा तुमिन नत्रा नुंगाइतीनी इनाउसिंजे लोइना
ꯍꯣꯏꯗ ꯑꯗꯨꯁꯨ ꯇꯧꯗ ꯌꯥꯕꯣꯠꯇꯦ ꯉꯁꯤꯅ ꯃꯐꯝ ꯀꯥꯏꯗꯅꯣ ꯍꯥꯏꯔꯝꯃꯣ ꯆꯤꯆꯦ ꯀꯣꯟꯅ ꯐꯣꯟ ꯇꯧꯔꯛꯀꯦ ꯑꯦꯔꯦꯟꯖꯅꯤ ꯍꯥꯏꯔꯣ ꯅꯪ ꯗꯨꯕꯩ ꯃꯄꯥꯟ ꯊꯣꯛꯑꯔꯣꯏ ꯅꯪ ꯑꯉꯥꯡ ꯍꯧꯒꯠꯂꯛꯑꯦ ꯅꯪ ꯏꯂꯥ ꯄꯨꯄꯥ ꯂꯥꯛꯑꯕ ꯈꯪꯗꯦꯅꯦ ꯖꯁꯃꯤꯅꯥ ꯍꯣꯡꯗꯔꯣꯏ ꯀꯔꯝ ꯀꯥꯟꯗ ꯇꯥꯏꯅꯣ ꯃꯤꯁ꯭ꯔꯥꯒꯤꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯃꯤꯅꯦ ꯂꯥ ꯂꯥ ꯑꯩꯅ ꯄꯤꯇ꯭ꯔꯨ ꯇꯨꯝꯍꯜꯂꯝꯕ ꯑꯗꯨ ꯍꯧꯒꯠꯂꯛꯑꯃ ꯁꯥꯔꯦ ꯑꯦꯔꯦꯟꯖꯂ ꯀꯩꯅꯣ ꯀꯅꯥ ꯀꯥꯏꯖꯥꯠꯅꯣ ꯁꯠꯁꯦ ꯑꯩꯈꯣꯏꯗꯤ ꯀꯥꯗꯦꯅꯦ ꯃꯆꯥꯇꯣꯟ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗꯤ ꯀꯥꯗꯦ ꯁꯠꯁꯦ ꯎꯁ ꯅꯪ ꯃꯁꯝꯒ ꯂꯣꯏ ꯅꯥꯟꯊꯣꯛꯈ꯭ꯔꯕꯅꯦ ꯃꯁꯝꯒ ꯂꯣꯏ ꯅꯥꯟꯊꯣꯛꯈ꯭ꯔꯕ ꯎꯝ ꯔꯁꯤꯕꯤꯅ ꯑꯩꯈꯣꯏ ꯄꯤꯇ꯭ꯔꯨꯗꯨꯅꯤ ꯍꯥꯏꯁꯦ ꯍꯦꯜꯂꯣ 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 ꯅꯪ ꯐꯝꯒꯦꯔꯥ ꯐꯝꯒꯦ ꯂꯦꯞꯄꯨ ꯁꯤꯗ ꯁꯅꯥꯇꯣꯝꯕ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯁꯅꯥꯇꯣꯝꯕ ꯔꯁꯤꯕꯤꯅ ꯀꯅꯥꯅꯣ ꯌꯦꯡꯉꯨ ꯂꯥꯛꯏ ꯑꯣ ꯀꯩꯗꯧꯔꯦ ꯍꯥꯏꯔꯣ ꯀꯔꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏꯅꯦꯕꯀꯣ ꯆꯥꯎꯔꯦ ꯆꯥꯎꯔꯦ ꯔꯁꯤꯕꯤꯅ ꯆꯥꯎꯔꯦ ꯑꯄꯤꯛꯄꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯔꯤꯑꯕ ꯑꯄꯤꯛꯄꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯏꯪꯕꯁꯤꯒꯔ ꯈꯪꯗꯦ ꯒꯦꯁ ꯀꯥꯗꯅꯅꯦ ꯈꯔ ꯄꯦꯠ ꯄꯦꯠ ꯇꯧꯔꯤ ꯍꯟꯗꯛꯁꯦ ꯑꯗꯨꯅ ꯗꯣꯛꯇꯔꯗ ꯈꯔ ꯀꯣꯏꯆꯦꯜ ꯆꯦꯜꯂꯒ ꯂꯩꯔꯤ ꯃꯆꯥꯇꯣꯟ ꯀꯥꯏ ꯍꯥꯏꯔꯣ ꯃꯆꯥꯇꯣꯟ ꯎꯠꯂꯛꯀꯦ ꯉꯥꯏꯈꯣ ꯃꯆꯥꯇꯣꯟ ꯎꯠꯂꯛꯀꯦ ꯑꯝꯇ ꯉꯥꯏꯈꯣ ꯑꯁ ꯏꯔꯨ ꯊꯣꯛꯄꯒꯤꯅꯦ ꯏꯪꯕꯅ ꯁꯤꯔꯦ ꯃꯆꯥꯇꯣꯟ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯎꯗ꯭ꯔꯕ ꯎꯔꯕ ꯎꯔꯕ ꯌꯦꯡꯉꯨ ꯃꯆꯥꯇꯣꯟ ꯁꯦ ꯐꯝꯃꯨ ꯐꯝꯃꯨ ꯁꯤꯗ ꯃꯄꯥꯁꯤ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯅꯦ ꯐꯝꯅꯤꯡꯗ꯭ꯔꯣ ꯐꯝꯅꯤꯡꯗ꯭ꯔꯣ ꯔꯁꯤꯕꯤꯅꯥꯇꯩꯗꯤ ꯀꯩ ꯊꯥꯗ ꯍꯣꯡꯗꯣꯏꯅꯣ ꯀꯩ ꯊꯥꯗ ꯂꯦꯞꯅꯩꯅꯣ ꯀꯅꯥ ꯀꯅꯥꯅꯣ ꯃꯤ 6 ꯂꯩ ꯃꯌꯥꯝ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯀꯣꯃꯦꯟ ꯏꯕꯤꯔꯣ ꯃꯌꯥꯝ ꯂꯩꯕꯤꯔꯗꯤ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯣ ꯑꯧ ꯃꯆꯥꯇꯣꯟꯁꯤꯒ ꯂꯩꯔꯦꯁꯦ ꯃꯌꯥꯝ ꯅꯥꯅ ꯐꯔꯛꯄꯇ ꯉꯥꯏꯔꯤꯀꯣ ꯉꯁꯤꯗ ꯈꯛꯇꯪ ꯐꯔꯛꯄꯇ ꯉꯥꯏꯔꯤ ꯅꯪ ꯑꯃꯨꯛ ꯌꯦꯡꯒꯦ ꯍꯥꯏꯔꯛꯑꯕ ꯉꯥꯏꯈꯣꯀꯣ
ꯍꯟꯗꯛ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯂꯥꯁꯇꯅꯤ ꯆꯦ ꯌꯥ ꯅꯪ ꯅꯍꯥꯟꯒꯩ ꯍꯥꯏꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣꯅꯦ ꯐꯔꯦ ꯐꯔꯦ ꯍꯣꯡꯉꯣ ꯍꯣꯡꯉꯣ ꯑꯩꯅ ꯅꯍꯥꯟꯗꯩ ꯍꯥꯏꯗ꯭ꯔꯣ ꯒ꯭ꯂꯣ ꯑꯃ ꯂꯥꯛꯑꯦ ꯅꯪ ꯌꯥꯔꯔꯣꯏꯅ ꯆꯨꯝꯃꯦꯗꯅꯗꯣ ꯍꯣꯡꯗꯣꯛꯑꯣ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯍꯣꯡꯉꯅꯤ ꯆꯞ ꯆꯥꯔꯦ ꯀꯦꯕꯁꯨ ꯐꯪꯍꯧꯔꯅꯤ ꯃꯥꯔꯁ ꯌꯧꯔꯗꯤ ꯑꯣꯂꯥꯡꯈ꯭ꯔꯅꯤ ꯁꯣꯞꯄꯤꯡ ꯂꯣꯏꯔꯕꯣ ꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯤ ꯃꯥꯜꯂꯦ ꯀꯅꯥꯝꯗꯤ ꯀꯣꯃꯦꯟ ꯏꯔꯛꯇꯦ ꯇꯥꯖꯔꯁꯅꯨ ꯔꯥꯁꯤꯕꯤꯅ ꯆꯤꯆꯦꯗꯨꯒ ꯂꯩꯔꯝꯃꯗꯤ ꯌꯥꯎꯒꯗꯅꯤꯍꯦ ꯌꯥꯎꯅꯤꯡꯉꯤ ꯑꯩꯒꯤ ꯄ꯭ꯔꯦꯗꯤꯛꯁꯟꯗꯣ ꯆꯨꯝꯃꯦ ꯍꯥꯏꯕ ꯈꯪꯕꯅꯤ ꯀꯩꯒꯤꯅ ꯂꯥꯜꯂꯒ ꯂꯥꯛꯄꯗꯣ ꯆꯨꯞ ꯆꯨꯞ ꯆꯨꯝꯁꯦ ꯆꯨꯞ 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 ꯆꯨꯝꯕꯗ ꯎꯔꯤꯁꯦ ꯀꯗꯥꯏꯗꯒꯤ ꯎꯝ ꯍꯦꯜꯂꯣ 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 ꯊꯥꯏꯕꯀꯣ ꯅꯛꯅ ꯂꯩꯔꯝꯃꯗꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯀꯥꯏ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯂꯥꯛꯑꯦ ꯄꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯂꯥꯛꯑꯕꯅꯤꯅ ꯗꯣꯅꯤ ꯅꯛꯅ ꯂꯩꯔꯝꯃꯗꯤ ꯁꯣꯏꯗꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔ ꯂꯣꯏꯔꯦꯅ ꯅꯠꯇ꯭ꯔꯥ ꯅꯪ ꯚꯤꯗꯤꯑꯣ ꯊꯥꯔꯛꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯌꯥꯗꯦ ꯅꯪ ꯀꯩꯒꯤ ꯊꯣꯛꯂꯛꯏꯅꯣ ꯅꯊꯟ ꯌꯥꯡꯅ ꯔꯥꯁꯤꯕꯤꯅ ꯑꯗꯨꯗꯤ ꯅꯪꯗꯤ ꯌꯥꯎ ꯉꯝꯃꯔꯣꯏ ꯆꯤꯆꯦ ꯃꯤꯁꯥꯗꯕꯨꯗꯤ ꯍꯥꯏꯕꯅꯦꯕ ꯃꯇꯝꯗꯣ ꯍꯟꯗꯛ ꯈꯔꯗꯤ ꯊꯣꯛꯂꯛꯄꯗꯤ ꯌꯥꯏꯌꯦꯅ ꯑꯗꯣ ꯅꯪ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯂꯥꯁꯇ ꯑꯣꯏꯔꯝꯃꯅꯤ ꯅꯪꯗꯤ ꯌꯥꯎꯔꯔꯣꯏꯅꯦ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯆꯤꯆꯦꯅ ꯍꯥꯏꯕꯀꯣ ꯍꯟꯗꯛ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯅ ꯃꯤꯁ꯭ꯔꯥꯒꯤꯁꯨ ꯏꯔꯥꯡ ꯑꯃ ꯂꯥꯛꯑ ꯃꯥꯜꯂꯦ ꯍꯧꯒꯠꯂꯨ 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 ꯃꯌꯥꯡ ꯀꯪꯕ ꯑꯉꯥꯡ ꯑꯃꯁꯨꯅꯦ ꯏꯝꯆꯥꯠꯇꯣ ꯏꯝꯆꯥꯠꯇꯣ ꯑꯣꯏꯍꯜꯂꯣꯏꯗ ꯑꯣꯏꯍꯜꯂꯣꯏ ꯑꯣꯏꯍꯜꯂꯣꯏ ꯅꯪ ꯌꯥꯎꯔꯒ ꯑꯃꯨꯛ ꯀꯣꯟꯅ ꯄꯨꯜꯂꯒ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒ ꯑꯉꯥꯡ ꯄꯣꯔꯤꯈꯥꯁꯦ ꯂꯣꯏꯔꯗꯤ ꯍꯟꯗꯛ ꯍꯦꯛ ꯉꯟꯇꯥꯅ ꯊꯣꯛꯂꯛꯑꯁꯨ ꯌꯥꯕ ꯅꯪꯒꯤ ꯄꯥꯎꯁꯦ ꯇꯥꯕꯒ ꯑꯉꯥꯡ ꯄꯔꯤꯈꯥ ꯃꯥꯔꯆꯀꯤ ꯗꯦꯠ 18ꯗ ꯂꯣꯏꯗꯣꯏꯅꯦꯕ ꯁꯣꯄꯤꯡ ꯂꯣꯏꯔꯕꯣ ꯔꯥꯁꯤꯕꯤꯅ ꯌꯥꯎ ꯐꯪꯉꯔꯣꯏ ꯅꯣꯏꯒ ꯍꯣꯏ ꯈꯪꯗꯦꯅꯦ ꯃꯇꯝꯗꯣ ꯂꯥꯛꯑꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯔꯤꯁꯃꯥꯒꯤꯁꯨꯅꯤꯅꯦ ꯍꯟꯗꯛ ꯅꯣꯏ ꯂꯣꯏ ꯄꯨꯝꯅꯃꯛ 2024 ꯉꯥꯏ ꯂꯩꯔꯝꯃꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯕꯤꯅ ꯀꯕꯤ ꯇꯣ ꯀꯔꯅꯥ ꯍꯤ ꯍꯩ ꯔꯥꯁꯤꯕꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃꯁꯨ ꯏꯄ꯭ꯋꯥ ꯅꯤꯄꯥ ꯑꯃꯁꯨ ꯌꯥꯔꯤꯄꯣꯟꯗꯒꯤ ꯃꯧ ꯂꯧꯔꯤꯌꯦ ꯍꯟꯗꯛꯇ ꯆꯦꯜꯂꯤꯅꯤꯅꯦ ꯀꯩꯅꯣ ꯊꯥ ꯑꯅꯤꯃꯨꯛ ꯃꯃꯥꯡꯗ ꯂꯥꯛꯇꯣꯏꯅꯤ ꯂꯥꯛꯇꯣꯏꯅꯤ ꯌꯥꯏꯔꯤꯄꯣꯟꯗ ꯑꯃꯨꯛꯇꯪ ꯂꯥꯛꯅꯤꯡꯉꯤꯅꯤ ꯑꯩ ꯃꯇꯝꯗꯨꯒ ꯃꯆꯥꯇꯣꯟꯁꯦ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯇꯝꯃꯤꯉꯩꯗꯅ ꯑꯗꯨꯝ ꯂꯥꯛꯇꯧꯅꯤ ꯌꯥꯏꯔꯤꯄꯣꯟꯁꯤꯗ ꯌꯥꯝ ꯂꯥꯛꯅꯤꯡꯕ ꯃꯐꯝꯅꯤ ꯑꯩꯅ ꯂꯥꯛꯇꯣꯏꯅꯤ ꯑꯃꯨꯛꯇꯪꯗꯤ ꯅꯅꯨ ꯀꯩꯁꯥꯝ ꯍꯦꯜꯂꯣ ꯆꯦ ꯆꯥꯛ ꯊꯣꯡꯉꯕꯣ
ꯆꯦ ꯀꯩꯁꯥꯝ ꯊꯦꯡꯛ ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯅꯅꯥꯎꯒꯤꯗ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ? ꯍꯣꯏꯅꯦ 2024ꯁꯦ ꯄꯔꯦꯡ ꯂꯦꯡꯉꯦ ꯍꯣꯏꯅꯦ ꯄꯔꯦꯡ ꯂꯦꯡꯉꯦ ꯅꯣꯏ ꯃꯌꯥꯝ ꯏꯆꯦꯅꯨꯅ ꯂꯥꯏꯛ ꯇꯧꯔꯦ ꯊꯦꯡꯛ ꯌꯨ ꯑꯣ ꯖꯥꯔꯤꯕꯣꯟꯅꯤ ꯖꯥꯔꯤꯕꯣꯟ ꯀꯩꯅꯣꯝ ꯍꯥꯏꯅꯤ ꯃꯙꯥꯔꯤ ꯈꯪꯕ꯭ꯔꯥ ꯔꯥꯁꯤꯕꯤꯅ ꯃꯙꯥꯔꯤꯒꯤ ꯍꯥꯏꯔ ꯈꯪꯗꯦꯅꯦ ꯆꯦꯅꯨꯅ ꯆꯥꯔꯦ ꯅꯪꯗꯤ ꯆꯦꯅꯨ ꯑꯩ ꯆꯥꯗ꯭ꯔꯤ ꯊꯣꯡꯗ꯭ꯔꯤ ꯑꯩ ꯊꯣꯡꯗ꯭ꯔꯤ ꯑꯌꯨꯛꯁꯦ ꯊꯦꯡꯉꯦ ꯆꯥꯕ ꯍꯧꯖꯤꯛꯇ ꯇꯟ ꯍꯧꯔꯛꯇꯅ ꯆꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯑꯉꯥꯡ ꯄꯤꯖꯗꯅ ꯑꯗꯨꯅ ꯈꯔ ꯊꯦꯡꯉꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯤꯅꯣ ꯆꯦꯅꯨ? ꯃꯊꯛꯇ ꯉꯥꯛꯇꯪ ꯀꯥꯈꯠꯂꯛꯏꯕ ꯅꯨꯡꯁꯥ ꯌꯥꯏꯒꯦꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯝ ꯏꯪꯉꯒ ꯂꯩꯌꯦ ꯈꯔ ꯐꯔꯦꯅ ꯇꯧꯔ ꯑꯗꯨꯝ ꯏꯪꯉꯤ ꯑꯣ ꯃꯗꯥꯔꯤ ꯈꯪꯉꯤ ꯑꯠꯆꯥ ꯃꯗꯥꯔꯤꯒꯤꯅꯦ ꯇꯅꯨ ꯀꯧꯏꯅꯦ ꯔꯥꯁꯤꯕꯤꯅ ꯆꯤꯆꯦ ꯀꯣꯟꯅ ꯐꯖꯅ ꯍꯥꯏꯒꯦ ꯆꯦꯅꯨꯅ ꯑꯣ ꯕꯦꯡꯒꯣꯂꯤ ꯇꯥꯏꯞꯅꯤꯅꯦ ꯅꯠꯇꯦ ꯆꯦꯅꯨ ꯅꯍꯥꯟꯉꯩ ꯑꯩꯅ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯑꯉꯥꯡꯗꯣ ꯈꯇꯪꯇꯃꯛ ꯐꯔꯛꯏꯑꯕ ꯑꯗꯨ ꯃꯥ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯄꯣꯠꯇꯣ ꯑꯃ ꯂꯣꯏꯔ ꯑꯃ ꯇꯧꯕꯗꯣ ꯊꯦꯡꯉꯦꯕ ꯑꯗꯣ ꯃꯥ ꯑꯃꯨꯛ ꯀꯕꯨꯇꯔ ꯆꯥ ꯆꯥ ꯍꯥꯏꯕ ꯑꯗꯨꯅꯅꯤ ꯃꯥ ꯂꯣꯏꯔꯒ ꯇꯧꯕꯗꯣ ꯊꯦꯡꯉꯦ ꯑꯗꯨꯗꯨꯒꯤꯅꯤ ꯃꯥꯅ ꯆꯥꯎ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯃꯁꯨ ꯑꯃꯁꯨ ꯆꯥꯅꯕ ꯇꯧꯕꯗꯣ ꯆꯦꯅꯨꯅ ꯔꯥꯁꯤꯕꯤꯅꯥꯗ ꯍꯥꯏ ꯇꯧꯔꯦ ꯆꯦꯅꯨ ꯔꯥꯁꯤꯕꯤꯅꯥꯁꯦ ꯑꯩꯒ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ ꯑꯉꯥꯡꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯅꯥꯎꯅꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯈ꯭ꯔꯄꯣꯠꯅꯤ ꯑꯩꯒꯤꯗꯤ ꯃꯈꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯨꯟꯅ ꯀꯣꯔꯁ ꯇꯧꯃꯤꯟꯅꯔꯛꯄꯀꯣ ꯃꯆꯥ ꯑꯩꯅ ꯍꯥꯏꯔ ꯆꯦꯅꯨꯅ ꯂꯞ ꯄꯤꯔꯛꯑꯦ ꯔꯥꯁꯤꯕꯤꯅꯥ ꯆꯦ ꯀꯣꯟꯅ ꯀꯣꯜꯂ ꯍꯣꯏ ꯍꯣꯏ ꯔꯥꯁꯤꯕꯤꯅꯥ ꯁꯥꯟꯅꯁꯤ ꯀꯣꯜꯗ ꯐꯖꯅꯀꯣ ꯅꯪ ꯊꯕꯛꯀ ꯆꯤꯟꯕ ꯍꯧꯔꯝꯃꯅꯤꯅꯦ ꯇꯧꯊꯔꯣ ꯁꯣꯞꯄꯤꯡꯗꯣ ꯐꯖꯅ ꯇꯧꯊꯔꯣ ꯄꯣꯠ ꯆꯩ ꯋꯥꯠꯂꯁꯨ ꯇꯞ ꯇꯞꯅ ꯋꯥꯠꯂꯤꯉꯩꯗ ꯔꯥꯁꯤꯕꯤꯅꯥ ꯀꯥꯏꯒꯤꯅꯣ ꯍꯥꯏꯔꯣ ꯔꯥꯁꯤꯕꯤꯅꯥ ꯅꯪ ꯀꯥꯏꯒꯤꯅꯣ ꯍꯥꯏꯌꯦ ꯃꯥ ꯍꯥꯏꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯆꯦꯅꯨ ꯍꯥꯏ ꯆꯦꯅꯨ ꯈꯪꯗꯤ ꯈꯪꯅꯗꯦ ꯆꯦꯅꯨꯁꯦ ꯀꯩꯅꯣꯅꯤ ꯔꯥꯁꯤꯕꯤꯅꯥ ꯆꯤꯆꯦꯒꯁꯨ ꯃꯁꯛꯀ ꯎꯅꯗ꯭ꯔꯤ ꯆꯦꯟꯅꯦꯜ ꯄꯥꯏꯕ ꯆꯤꯆꯦꯅꯤ ꯅꯪ ꯀꯩꯅꯣ ꯇꯧꯔꯗꯤ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨ ꯌꯨꯇꯨꯕꯇꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒꯅꯦ ꯆꯦꯟꯅꯦꯜ ꯄꯥꯏꯗ꯭ꯔꯁꯨ ꯄꯥꯏꯗꯕꯁꯤꯡꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯋꯦꯕ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ ꯅꯣꯛꯂꯛꯑꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯩ ꯃꯣꯕꯥꯏꯜꯒ ꯄꯥꯏꯗꯕ ꯀꯨꯏꯔꯦ ꯅꯦꯠꯀ ꯌꯥꯎꯔꯤꯔ ꯌꯥꯎꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯑꯕꯅꯤ ꯖꯥꯔꯤꯕꯣꯟꯉꯤꯅꯤ ꯑꯩꯆꯦ ꯍꯥꯏꯅ ꯍꯥꯏꯕ ꯔꯥꯁꯤꯕꯤꯅ ꯖꯥꯔꯤꯕꯣꯟꯉꯤꯅꯤ ꯆꯦꯅꯨ ꯑꯩꯅ ꯃꯥꯅ ꯍꯥꯏꯖꯁꯅꯨꯅ ꯍꯥꯏꯗ꯭ꯔꯤꯅꯤ ꯆꯦꯅꯨꯅ ꯖꯥꯔꯤꯕꯣꯟ ꯀꯗꯥꯋꯥꯏꯒꯤꯅꯣ ꯍꯥꯏꯕ ꯖꯥꯔꯤꯕꯣꯟ ꯀꯗꯥꯏ ꯋꯥꯏꯒꯤꯅꯣ ꯍꯥꯏꯌꯨ ꯁꯤꯁꯦ ꯀ꯭ꯔꯣꯅꯤ ꯀ꯭ꯔꯣꯒ ꯏꯒꯜꯒ ꯄꯄꯥ ꯀꯧꯔꯣ ꯑꯝꯇ ꯃꯃꯥꯗꯤ ꯃꯃꯥꯗꯨ ꯀꯧꯔꯣ ꯑꯝꯇ ꯃꯃꯥꯗꯨ ꯀꯧꯔꯣ ꯖꯥꯔꯤꯕꯣꯟ ꯂꯩꯍꯧꯄꯣꯛꯄꯤꯒꯤꯅꯤ ꯍꯥꯏꯕ ꯔꯥꯁꯤꯕꯤꯅꯥ ꯀꯣꯏ ꯂꯥꯛꯑꯣ ꯅꯪꯒꯤ ꯄ꯭ꯔꯣꯒꯥꯝꯗꯣ ꯂꯣꯏꯔꯒ ꯁꯣꯝꯗ ꯆꯞ ꯆꯥꯔꯅꯤ ꯑꯗꯨꯏ ꯃꯇꯝꯗꯨꯒ ꯁꯤꯒ ꯈꯔꯁꯨ ꯁꯥꯔꯅꯤ ꯆꯦꯅꯨꯅ ꯀꯅꯥꯅꯣꯝ ꯍꯪꯉꯛꯏꯅꯦ ꯑꯣ ꯗꯕꯜ ꯏ ꯁꯣꯃꯥꯅꯟꯗ ꯈꯪꯕ꯭ꯔꯣ ꯅꯪ ꯍꯥꯏꯕ ꯗꯕꯜ ꯏꯒ ꯁꯣꯃꯥꯅꯟꯗꯒ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯔꯥꯁꯤꯕꯤꯅ ꯂꯩꯍꯧꯄꯣꯛꯄꯤꯒꯤꯅꯤ ꯍꯥꯏꯔ ꯃꯣꯖꯥ ꯎꯞꯁꯜꯂꯨ ꯀꯩꯒꯤꯅꯣꯅꯦ ꯏꯪꯉꯤ ꯍꯥꯏꯕ
ꯃꯣꯖꯥ ꯂꯧꯊꯣꯛꯇꯅ ꯃꯥ ꯂꯩꯖꯧꯔꯁꯦ ꯅꯥ ꯐꯔꯗꯤ ꯍꯥꯏꯅꯕ ꯇꯥꯗ꯭ꯔꯦ ꯂꯦꯞꯄꯣꯛꯄꯤꯅꯦꯕꯀꯣ ꯔꯁꯃꯤꯅꯥꯅ ꯗꯕꯜ ꯏ ꯁꯤꯗꯤ ꯇꯥꯔ ꯃꯥꯅꯦ ꯁꯣꯃꯥꯅꯟꯗ ꯁꯤꯗꯤ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯑꯣ ꯁꯣꯃꯥꯅꯟꯗ ꯈꯪꯗ꯭ꯔꯦ ꯐꯖꯅ ꯑꯩ ꯏꯅꯥꯎꯄꯤꯁꯦ ꯌꯥꯝ ꯏꯀꯥꯏꯒꯟꯕꯅꯤꯗ ꯀꯩꯅꯣ ꯁꯤꯒꯩꯁꯤꯒꯅꯦꯀꯣ ꯑꯣ ꯆꯦꯅꯨ ꯃꯤꯗꯤꯅꯦ ꯒꯨꯂꯤꯁꯤꯗꯤ ꯌꯥꯝꯗ꯭ꯔꯅꯦ ꯑꯗꯨꯒꯅꯦ ꯀꯣꯃꯦꯟꯗꯤ ꯑꯝꯇ ꯂꯥꯛꯇꯦꯅꯦ ꯗꯥꯏꯕꯣꯜꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯤꯅꯦ ꯑꯩꯁꯨ ꯍꯤꯟꯗꯤ ꯗꯣꯁꯇꯣ ꯂꯥꯏꯛ ꯀꯤꯖꯤꯌꯦ ꯀꯣꯃꯦꯟ ꯀꯤꯖꯤꯌꯦꯅ हिंदी दोस्तों लाइक कीजिए कमेंट कीजिए गुली गुली दुनी ꯑꯩꯁꯨ ꯃꯤꯁꯦ ꯌꯥꯝ ꯈꯪꯅꯗꯦ ꯆꯤꯆꯦ ꯑꯗꯨꯅꯅꯤ ꯔꯥꯁꯤꯕꯤꯅ ꯃꯤ ꯌꯥꯝ ꯈꯪꯅꯔꯣꯏ ꯔꯥꯁꯤꯕꯤꯅꯥꯁꯦ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯖꯗꯦ ꯆꯦꯅꯨ ꯃꯃꯣꯟ ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯩꯖꯩꯌꯦ ꯃꯥ ꯑꯗꯩꯗꯤ ꯆꯦꯅꯨꯅ ꯔꯥꯁꯤꯕꯤꯅꯥꯁꯤ ꯌꯨꯝ ꯄꯥꯜꯂꯕꯣ ꯍꯪꯉꯨ ꯍꯪꯉꯨ ꯃꯉꯣꯟꯗ ꯍꯪꯉꯨ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯂꯩꯕꯅꯤ ꯍꯪꯉꯨ ꯄꯥꯟꯗ꯭ꯔꯤ ꯍꯥꯏꯕ ꯄꯥꯟꯗ꯭ꯔꯤ ꯑꯗꯣ ꯄꯥꯟꯗꯣꯔꯦ ꯀꯥꯏꯗ ꯀꯨꯝ ꯂꯥꯛꯑꯕꯣ ꯁꯤꯒꯩꯁꯤꯒꯅꯦ ꯀꯩꯅꯣꯒ ꯕꯟꯗꯔꯒ ꯈꯨꯅꯨꯒ ꯁꯥꯊꯤꯅ ꯃꯔꯥꯡ ꯀꯥꯏ ꯈꯪꯕ꯭ꯔꯥ ꯁꯠ ꯈꯨꯗꯤꯡꯒꯤ ꯕꯟꯗꯔꯁꯤꯅꯅꯦ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯀꯤꯖꯩ ꯍꯥꯏꯁꯤꯅꯦ ꯀꯣ ꯀꯣ ꯐꯝꯃꯨ ꯆꯤꯆꯦ ꯃꯃꯣꯟ ꯅꯣꯛꯑꯒ ꯍꯥꯏꯁꯤꯅꯤ ꯆꯨꯝꯃꯕꯅꯤ ꯃꯃꯣꯟ ꯅꯣꯛꯑꯒ ममोन नोगा रश्मिना अदुम लेजिए सभी दोस्तों लाइक कीजिए कमेंट कीजिए लाइक में आ ही गया है तो कमेंट कीजिए लाइक कीजिए प्लीज ꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯑꯣ ꯑꯣ ꯂꯩꯍꯧ ꯄꯣꯛꯄꯤꯁꯦ ꯈꯨꯟꯗꯤ ꯌꯥꯝ ꯆꯥꯎꯔꯤ ꯍꯥꯏꯕ ꯆꯦꯅꯨ ꯅꯪ ꯆꯠꯂꯕꯣ ꯗꯥꯔꯤꯕꯣꯟ ꯑꯩꯗꯤ ꯆꯠꯇ꯭ꯔꯤ ꯍꯣꯏ ꯑꯩꯔꯣꯡ ꯃꯔꯥ ꯅꯤꯡꯁꯤꯡꯗ꯭ꯔꯣ ꯅꯤꯡꯁꯤꯡꯉꯤꯅꯤꯅꯦ ꯔꯥꯁꯤꯕꯤꯅ ꯑꯗꯩꯗꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯣꯛꯂꯛꯄꯗ ꯀꯦꯝꯄꯥꯁ ꯊꯣꯛꯂꯛꯄꯗ ꯕꯣꯔꯣꯏ ꯑꯩꯈꯣꯏꯅ ꯈꯨꯜꯂꯒ ꯆꯥꯕꯗꯣ ꯕꯣꯔꯣꯏꯗꯣ ꯕꯨꯛ 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 ꯂꯥꯎꯕꯗꯣ ꯅꯪꯉꯔꯣꯏꯅ ꯑꯗꯩꯗꯤ ꯀꯦꯟꯇꯤꯟꯗ ꯑꯃꯨꯛ ꯀꯩꯅꯣꯒꯤ ꯀꯩ ꯍꯥꯏꯕ ꯗꯍꯤ ꯄꯨꯁꯀꯥꯗꯣ ꯍꯥꯎꯔꯦ ꯑꯗꯨꯗꯤ ꯔꯥꯁꯤꯕꯤꯅꯥꯅ ꯂꯩꯍꯧ ꯄꯣꯛꯄꯤ ꯆꯥꯎꯔꯤ ꯍꯥꯏ ꯑꯣ ꯂꯩꯍꯧ ꯄꯣꯛꯄꯤ ꯆꯥꯎꯔꯤ ꯀꯩꯅꯣꯗꯨꯗꯤ ꯔꯥꯁꯤꯕꯤꯅ ꯁꯨꯁꯃꯤꯇꯥꯗꯨꯗꯤ ꯀꯩꯅꯣꯒꯤꯅꯤꯀꯣ ꯂꯋꯥꯠꯀꯤꯅꯤꯀꯣ ꯅꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯥꯏꯈꯣꯗ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯌꯥꯗ꯭ꯔꯕꯅꯤ ꯌꯥꯗ꯭ꯔꯕ ꯀꯩ ꯍꯥꯏꯅꯣ ꯉꯥꯏꯈꯣ ꯌꯥꯗ꯭ꯔꯦ ꯃꯣꯕꯥꯏꯜ ꯌꯥꯗ꯭ꯔꯦ ꯃꯣꯕꯥꯏꯜ ꯌꯥꯗ꯭ꯔꯦ ꯑꯌꯥ ꯇꯨ ꯀꯝꯄ꯭यूटर लाए कबूतर ला हमारी तू ꯖꯥꯔꯤꯕꯣꯟꯗꯤ ꯑꯩꯒꯤ ꯃꯔꯤ ꯉꯛꯇꯅꯤ ꯃꯃꯥꯒꯤ ꯃꯌꯨꯝꯁꯨ ꯖꯥꯔꯤꯕꯣꯟꯅꯤꯅꯤ ꯑꯣ ꯁꯨꯁꯃꯤꯇꯥꯗꯣ ꯃꯗꯥꯔꯤꯒꯤꯅꯤ ꯑꯗꯣ ꯂꯋꯥꯠꯇ ꯌꯨꯝ ꯄꯥꯜꯂꯤ ꯃꯤꯁꯦ ꯑꯣ ꯍꯪꯒꯦ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯣ ꯅꯪ ꯀꯥꯏ ꯆꯠꯀꯦ ꯇꯧꯔꯤꯅꯣ ꯎꯂꯥꯡ ꯒꯨꯂꯤ ꯁꯨꯁꯃꯤꯇꯥ ꯆꯣꯡꯊꯥꯝꯗꯨꯔꯣ ꯍꯥꯏꯕ ꯔꯥꯁꯤꯕꯤꯅꯥꯅ ꯆꯦꯅꯨꯅ ꯀꯥꯏꯒꯤꯌꯦ
ꯔꯥꯁꯤꯃꯤꯅ ꯆꯦꯅꯨꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯁꯨꯁꯃꯤꯇꯥ ꯆꯣꯡꯊꯥꯝ ꯍꯥꯏꯁꯦ ꯁꯤ ꯁꯨꯁꯃꯤꯇꯥꯅ ꯏꯒꯨꯝ ꯇꯧꯕꯅꯤꯅꯦ ꯑꯣꯏꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯆꯦꯅꯨ ꯃꯆꯥꯅꯤꯄꯥ ꯑꯃ ꯄꯣꯛꯈ꯭ꯔꯕꯅꯤ ꯆꯨꯝꯕ꯭ꯔꯥ ꯆꯦꯅꯨꯅ ꯑꯩ ꯁꯤꯜꯆꯔ ꯄꯥꯝꯒꯤꯅꯤ ꯁꯤꯜꯆꯔ ꯄꯥꯝꯒꯤꯅꯤ ꯍꯥꯏ ꯑꯩ ꯂꯥꯛꯑꯝꯃꯦ ꯕꯥꯝꯁꯦ ꯑꯃꯨꯛꯀ ꯁꯨꯁꯃꯤꯇꯥ ꯆꯤꯉꯥꯕꯝꯅꯤ ꯍꯥꯏꯕ ꯑꯣ ꯆꯣꯡꯊꯥꯝ ꯅꯠꯇꯦ ꯆꯤꯉꯥꯕꯝꯅꯦ ꯑꯇꯣꯞꯄ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯈꯨꯅꯨ ꯄꯥꯏꯁꯤꯜꯂꯛꯏꯔꯥ ꯃꯊꯛꯇ ꯄꯣꯛꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯅꯨꯕ ꯐꯥꯔꯦ ꯃꯆꯥꯅꯨꯄꯥꯗꯣ ꯃꯥꯅ ꯃꯔꯛ ꯃꯔꯛꯇ ꯏꯁꯇꯦꯇꯁ ꯊꯝꯒꯠꯂꯛꯏ ꯑꯩ ꯐꯦꯁꯕꯨꯛ ꯐ꯭ꯔꯦꯟ ꯂꯩꯕ ꯑꯗꯨꯒꯤ ꯈꯪꯕꯅꯤ ꯁꯛꯇꯤ ꯈꯪꯅꯗꯦ ꯚꯥꯂꯣꯍꯦ ꯀꯩꯅꯣꯗꯣ ꯃꯥꯁꯦ ꯀꯩꯅꯣ ꯄꯥꯏꯗ꯭ꯔꯥ ꯐꯦꯁꯕꯨꯛ ꯄꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯁꯨꯁꯃꯤꯇꯥꯗꯣ ꯑꯗꯩꯗꯤ ꯑꯣ ꯕꯝꯔꯥꯝꯄꯨꯔꯒ ꯍꯥꯏꯕ ꯃꯐꯝꯗꯨꯔꯣ ꯑꯩꯅ ꯍꯥꯏꯕ ꯇꯦꯂꯤꯁꯤꯕꯥ ꯔꯥꯝꯄꯨꯔꯒ ꯇꯦꯂꯤꯁꯤꯕꯥꯒ ꯂꯥꯞꯅꯗ꯭ꯔꯦꯀꯣ ꯆꯦꯅꯨ ꯇꯦꯂꯤꯁꯤꯕꯥꯗ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯒꯤ ꯃꯔꯤ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯅꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯒꯤ ꯃꯔꯤ ꯁꯥꯊꯤꯅ ꯂꯩ ꯆꯠꯇꯣꯟ ꯆꯠꯇꯣꯟ ꯅꯪ ꯃꯈꯨꯠ ꯄꯤꯔꯛꯑꯣ ꯀꯥꯏꯗ ꯀꯔꯤ ꯄꯥꯏꯒꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯕ꯭ꯔꯣ ꯄꯥꯏꯕ꯭ꯔꯣ ꯄꯥꯏꯌꯦ ꯕ꯭ꯂꯣꯛ ꯊꯥꯡꯒꯠꯄ ꯌꯥꯗꯅ ꯂꯩꯔꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯏꯁꯄꯦꯁ ꯂꯩꯇ꯭ꯔꯦ ꯃꯣꯕꯥꯏꯜꯁꯦ ꯌꯥꯗ꯭ꯔꯦ ꯆꯦꯅꯨꯅ ꯍꯥꯏꯕ ꯑꯩ ꯃꯃꯥꯡ ꯆꯍꯤꯗ ꯂꯩꯍꯧꯄꯣꯛꯄꯤ ꯃꯦꯂꯥ ꯌꯥꯎꯔꯝꯃꯤ ꯔꯥꯁꯤꯕꯤꯅ ꯍꯥꯏꯕ ꯃꯦꯂꯥ ꯇꯧꯕ꯭ꯔꯣ ꯔꯥꯁꯤꯕꯤꯅ ꯌꯥꯏꯔꯤꯄꯣꯛꯄꯗꯁꯨ ꯔꯥꯁꯤꯕꯤꯅꯥꯅ ꯆꯦ ꯅꯪꯗꯤ ꯋꯥ ꯉꯥꯡ ꯂꯩꯌꯨ ꯅꯁꯛꯇꯣ ꯌꯦꯡꯍꯜꯂꯨꯅꯨ ꯑꯩ ꯆꯦ ꯃꯁꯛ ꯌꯦꯡꯍꯜꯂꯣꯏ ꯇꯜꯂꯤ ꯀꯩꯅꯣ ꯇꯧꯋꯦ ꯏꯔꯨꯊꯣꯛ ꯀꯥꯔꯒ ꯐꯝꯃꯤꯅꯤ ꯃꯁꯝ ꯀꯪꯍꯜꯂꯒ ꯃꯁꯝ ꯀꯪꯍꯜꯂꯒ ꯐꯝꯃꯤꯅꯤ ꯑꯉꯥꯡ ꯅꯍꯥ ꯂꯣꯏꯔꯛꯄꯒꯤ ꯇꯜꯂꯤꯀꯣ ꯆꯦꯅꯨꯅ ꯍꯥꯏꯕ ꯁꯨꯁ ꯅꯪ ꯂꯥꯏꯀꯣꯟ ꯅꯥꯎꯕꯤ ꯈꯪꯕ꯭ꯔꯣ ꯅꯥꯎꯕꯤꯁꯦ ꯀꯅꯥꯅꯣꯅꯦ ꯆꯦꯅꯨ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯀꯩꯅꯣ ꯇꯧꯔꯛꯀꯅꯨꯀꯣ ꯌꯥꯝꯅ ꯅꯥꯎꯕꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣꯅꯦ ꯅꯥꯎꯕꯤ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯆꯦꯅꯨ ꯀꯩ ꯁꯥꯒꯩꯅꯣ ꯅꯥꯎꯕꯤ ꯈꯪꯗꯦꯅꯦ ꯑꯣ ꯍꯣꯏ ꯃꯦꯂꯥ ꯇꯧꯈꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯀꯤꯗꯅꯤ ꯇꯧꯈꯤꯕꯗꯣ ꯑꯣ ꯔꯥꯁꯤꯕꯤꯅ ꯅꯪꯕꯨ ꯍꯟꯗꯛ ꯊꯥꯕꯜ ꯑꯝꯇꯪꯗꯤ ꯆꯣꯡꯍꯧꯔ ꯆꯠꯂꯨꯍꯩ ꯀꯩꯅꯣ ꯔꯥꯁꯤꯕꯤꯅ ꯍꯥꯏꯁꯦ ꯔꯥꯁꯤꯕꯤꯅ ꯍꯥꯏ ꯁꯣꯔꯤ ꯅꯥꯎꯕꯤ ꯍꯥꯏꯁꯦ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗ꯭ꯔꯦ ꯑꯝꯇ ꯍꯥꯏꯔꯛꯎ ꯅꯨꯄꯤꯅꯤ ꯂꯃꯒꯥꯝꯗ ꯌꯨꯝ ꯄꯥꯟꯕꯅꯤ ꯂꯩꯀꯣꯜꯒꯤ ꯂꯃꯒꯥꯝꯗ ꯌꯨꯝ ꯄꯥꯟꯕ ꯂꯩꯇꯦꯗ ꯀꯅꯥꯝ ꯄꯥꯟꯗꯦꯅꯦ ꯆꯦꯅꯨ ꯍꯥꯏꯖꯤꯟꯅꯕꯒ ꯑꯣꯏꯔꯝꯒꯅꯤꯌꯦ ꯂꯃꯉꯥꯝꯗ ꯌꯨꯝ ꯄꯥꯟꯗꯦꯅꯦ ꯀꯅꯥꯝꯕꯨ ꯂꯩꯀꯣꯟꯒꯤ ꯈꯪꯗꯦꯕꯣ ꯆꯦꯅꯨ ꯈꯪꯗ꯭ꯔꯦ ꯆꯦꯅꯨ ꯂꯃꯉꯥꯝꯗ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯁꯦ ꯄꯥꯟꯗꯦ ꯂꯥꯏꯀꯣꯟꯅꯤ ꯑꯩꯅ ꯈꯪꯖꯕꯗ ꯀꯩꯕ ꯔꯥꯁꯤꯕꯤꯅꯥꯅ ꯏꯆꯦ ꯉꯥꯡꯉꯔꯣꯏ ꯌꯥꯎꯔꯔꯣꯏ ꯊꯥꯕꯜꯗꯣ ꯍꯥꯏꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯐꯪꯉꯒ ꯌꯥꯎ ꯐꯪꯗ꯭ꯔꯒꯅ ꯃꯧ ꯑꯣꯏꯔꯁꯨ ꯆꯣꯡ ꯌꯥꯏ ꯃꯧ ꯑꯣꯏꯔꯁꯨ ꯆꯣꯡ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯅꯦ ꯍꯥꯏꯗꯣ ꯍꯥꯏꯗꯣ ꯈꯪꯕ꯭ꯔꯅꯦ ꯅꯪ ꯎꯕ꯭ꯔꯥ ꯅꯪ ꯎꯕ꯭ꯔꯥ ꯃꯆꯥꯇꯣꯟꯁꯤꯁꯨ ꯌꯦꯡꯉꯨ
ꯕꯥꯕꯨ ꯍꯥꯏꯕ ꯍꯅꯨꯕ ꯃꯤꯡꯗꯤ ꯇꯥꯔꯕꯣ ꯍꯥꯏꯕ ꯕꯥꯕꯨ 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 ꯍꯅꯨꯕꯗ ꯕꯥꯕꯨ ꯀꯧꯕ ꯈꯪꯉꯦ ꯈꯪꯉꯦ ꯆꯦꯅꯨ ꯆꯤꯔꯣꯝ ꯕꯥꯕꯨ ꯍꯣꯏꯗꯣ ꯑꯠꯆꯥ ꯅꯥꯎꯕꯤꯗꯨ ꯂꯃꯒ꯭ꯔꯥꯝꯗ ꯌꯨꯝ ꯄꯥꯜꯂꯦꯅꯦ ꯆꯦꯅꯨ ꯁꯤꯜꯆꯔꯗꯅꯤꯅꯦ ꯀꯩꯅꯣꯗ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏꯅꯦ ꯏꯁꯤꯡꯒ ꯊꯨꯝꯍꯧꯕꯗꯣ ꯔꯣꯡꯄꯨꯔꯒꯤ ꯀꯩꯅꯣ ꯃꯃꯤꯡ ꯍꯥꯏꯕꯅꯤ ꯑꯗꯨꯋꯥꯏꯗꯨꯕꯨ ꯔꯣꯡꯄꯨꯔꯒꯤꯗꯨ ꯂꯦꯟꯗꯣ ꯁꯤꯡꯍꯣꯜꯂꯦꯟ ꯍꯥꯏꯕ꯭ꯔꯥ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯑꯗꯨꯒ ꯅꯠꯇ꯭ꯔꯅꯦ ꯀꯩꯅꯣ ꯅꯥꯎꯕꯤꯅ ꯌꯨꯝ ꯄꯥꯜꯂꯤꯗꯣ ꯁꯅꯥ ꯁꯤꯡꯍꯜ ꯂꯥꯏꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯅꯥ ꯋꯦꯜꯀꯝ ꯑꯩ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯆꯠꯂꯁꯤꯔ ꯃꯈꯥ ꯆꯠꯂꯁꯤꯔ ꯍꯧꯒꯠꯂꯣ ꯑꯗꯨꯑꯣꯏꯗꯤ ꯍꯧꯒꯠꯂꯣ ꯑꯗꯨꯒ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯑꯗꯩꯗꯤ ꯏꯆꯦꯅꯨꯅ ꯃꯣꯏꯅꯦꯅꯦ ꯑꯗꯨꯗꯤ ꯒꯣꯔꯒꯣꯔꯗ ꯌꯨꯝ ꯄꯥꯟꯕꯅꯤ ꯑꯩꯅ ꯍꯥꯏꯁꯤ ꯑꯣꯏꯗꯣꯏꯅꯤ ꯏꯆꯦꯅꯨ ꯒꯣꯔꯒꯣꯔꯤꯗ ꯌꯨꯝ ꯄꯥꯜꯂꯤꯗꯤ ꯃꯣꯏ ꯆꯤꯔꯣꯡꯒꯤ ꯑꯣꯏꯗꯣꯏꯅꯤ ꯆꯤꯔꯣꯡꯒꯤ ꯑꯣꯏꯗꯣꯏ ꯃꯥꯜꯂꯤ ꯔꯥꯁꯤꯕꯤꯅꯥꯁꯦ ꯑꯦꯖ ꯀꯌꯥ ꯁꯨꯔꯒꯦ ꯔꯥꯁꯤꯕꯤꯅꯥ ꯑꯦꯖ ꯀꯌꯥ ꯁꯨꯔꯦ ꯈꯪꯗꯦꯅꯦ ꯏꯆꯦ 23 24 ꯁꯨꯔꯕ ꯔꯥꯁꯤꯕꯤꯅꯥ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯂꯨꯍꯣꯡꯈꯤꯗꯣꯔꯦ ꯏꯆꯦꯅꯨ ꯃꯥ ꯐꯦꯕꯋꯥꯔꯤꯗ ꯑꯦꯖ ꯍꯪꯉꯁꯨ ꯀꯥꯟꯅꯔꯔꯣꯏ ꯆꯦꯅꯨ ꯑꯩ ꯆꯍꯤ 24ꯅꯦ 24 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯗꯣꯏꯅꯤ ꯑꯣ ꯍꯥꯡꯒꯦ ꯁꯅꯥ ꯁꯤꯁ ꯑꯩꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯣꯏ ꯁꯅꯥ ꯇꯧꯖꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯅꯧꯕ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯇꯧꯁꯟꯕꯤꯌꯣ ꯂꯥꯏꯛꯁꯤꯁꯨꯀꯣ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯑꯩ ꯇꯧꯖꯔꯛꯀꯦ ꯑꯣ ꯀꯩ ꯂꯝꯗ ꯍꯣꯡꯗꯣꯏꯕ ꯍꯥꯏꯌꯦ ꯍꯥꯏꯗꯤ ꯆꯦꯅꯨꯅ ꯔꯥꯁꯤꯕꯤꯅꯥ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯔꯥꯁꯤꯕꯤꯅꯥꯁꯨ ꯃꯧ ꯑꯣꯏꯈꯤꯗꯣꯔꯦ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯔꯥꯁꯤꯕꯤꯅꯥ ꯆꯤꯆꯦꯒꯤ ꯇꯔꯞꯇꯩꯁꯨ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯀꯅꯥꯅꯣ ꯂꯥꯛꯏꯅꯦ ꯀꯅꯥꯅꯣ ꯂꯥꯛꯏꯅꯦ ꯀꯅꯥꯅꯣ ꯌꯨꯡ ꯂꯥꯛꯏꯁꯦ ꯆꯥꯛ ꯆꯥꯎꯔꯛꯀꯅꯤ ꯍꯥꯏꯌꯨ ꯆꯥꯎꯔꯛꯀꯅꯤ ꯍꯥꯏꯌꯨ ꯁꯣꯂꯣꯟꯗ꯭ꯔꯣ ꯌꯦꯡꯉꯦ ꯃꯆꯥꯇꯣꯟ ꯌꯦꯡꯒꯦ ꯑꯣ ꯃꯄꯥ ꯂꯥꯛꯑꯦ ꯃꯄꯨ ꯂꯥꯛꯑꯦ ꯁꯤꯟꯅꯔꯦ ꯉꯥꯏꯌꯨꯀꯣ ꯔꯥꯁꯤꯕꯤꯅꯥ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯁꯅꯥꯅ ꯑꯩꯁꯨ ꯃꯧ ꯊꯤꯔꯤꯀꯣ ꯃꯧ ꯊꯤꯔꯤ ꯍꯥꯏꯔꯣ ꯁꯤꯒꯗꯤ ꯃꯧ ꯁꯤ ꯕꯨꯀꯤꯡ ꯑꯣꯏꯕ ꯃꯧ ꯉꯥꯛꯇꯅꯤ ꯊꯤꯌꯨ ꯀꯟꯅ ꯊꯤꯌꯨ ꯁꯅꯥ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯨꯀꯣ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯀꯩꯅꯣꯗ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯣ ꯑꯩ ꯍꯌꯦꯡ 24 ꯑꯋꯥꯔꯁꯀꯤ ꯃꯇꯨꯡꯗ ꯍꯟꯖꯔꯛꯀꯦ ꯑꯗꯩ ꯔꯥꯁꯤꯕꯤꯅꯥꯅ ꯊꯤꯌꯨ ꯐꯖꯅ ꯃꯧꯗꯣ ꯍꯥꯏꯌꯦ ꯊꯤꯌꯨ ꯐꯖꯅ ꯃꯧꯗꯣ ꯍꯥꯏ ꯑꯗꯩꯗꯤ ꯆꯦꯅꯨꯅ ꯔꯥꯁꯤꯕꯤꯅꯥ ꯌꯨꯝ ꯄꯥꯜꯂꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯃꯧꯒꯤ ꯁꯪꯆꯥꯔꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯅꯤꯡꯉꯤ ꯀꯕꯗꯤꯒ ꯁꯥꯟꯅꯅ ꯂꯩꯕ ꯇꯥꯏꯞꯇꯣ
ꯆꯦꯅꯨ ꯎꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯗꯤ ꯄꯥꯟꯗꯗꯤ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯄꯥꯜꯂꯀꯥꯟꯗꯅꯤ ꯈꯪꯉꯤꯁꯦ ꯑꯩ ꯆꯦꯟ ꯑꯣꯏꯅ ꯅꯍꯥꯟꯗꯩ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯣ ꯉꯁꯤꯗ ꯃꯅꯦ ꯈꯛꯇꯪꯒ ꯃꯃꯥꯏ ꯂꯩꯔꯛꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯃꯧ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗ ꯑꯉꯥꯡ ꯃꯁꯥ ꯉꯝꯗ꯭ꯔꯗꯤ ꯒ꯭ꯌꯥꯟꯒ ꯇꯥꯄꯣꯠꯇꯦ ꯆꯦꯅꯨꯅ ꯃꯧ ꯊꯤꯅꯨ ꯂꯩꯁꯥꯕꯤ ꯊꯤꯌꯨꯗꯥꯏ ꯁꯅꯥꯁꯤꯡꯅ ꯆꯨꯝꯃꯤꯅꯦ ꯃꯧ ꯊꯤꯅꯨ ꯂꯩꯁꯥꯕꯤ ꯊꯤꯌꯨ ꯍꯣꯏ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯃꯧ ꯊꯤꯅꯨ ꯂꯩꯁꯥꯕꯤ ꯊꯤꯌꯨꯀꯣ ꯎꯝ ꯑꯗꯨꯅꯤ ꯔꯥꯁꯤꯕꯤꯅ ꯄꯥꯜꯂꯦ ꯀꯗꯥꯏ ꯄꯥꯟꯗꯦ ꯀꯗꯥꯏ ꯂꯗꯨꯗꯣ ꯆꯥꯔꯦ ꯀꯗꯥꯏ ꯆꯥꯗ꯭ꯔꯦ ꯀꯗꯥꯏ ꯄꯥꯟꯗꯁꯨ ꯌꯥꯗꯦ ꯄꯥꯜꯂꯗꯤ ꯄꯥꯜꯂꯗꯤ ꯅꯪ ꯈꯪꯒꯅꯤ ꯍꯥꯏꯁꯤꯅꯤ ꯁꯅꯥ ꯁꯤꯡꯍꯅ ꯃꯧ ꯄꯤꯖꯒꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯃꯧ ꯄꯤꯖꯒꯦ ꯍꯥꯏꯕꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯅꯥ ꯑꯗꯩꯗꯤ ꯆꯦꯅꯨꯅ ꯃꯤꯇꯁꯨ ꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯕ ꯃꯇꯥꯡꯒ ꯌꯥꯎꯔꯛꯀꯅꯤ ꯃꯤꯠꯇꯁꯨ ꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯔꯥꯁꯤꯕꯤꯅꯥꯗꯣ ꯌꯥꯝ ꯍꯥꯏꯖꯟꯕꯤꯔꯨ ꯆꯦꯅꯨ ꯀꯩꯅꯣꯁꯦ ꯃꯥꯏ ꯄꯜꯂꯤ ꯃꯣꯏ ꯄꯨꯡ ꯀꯌꯥꯗ ꯔꯥꯁꯤꯕꯤꯅꯥ ꯌꯥꯝ ꯍꯥꯏꯖꯤꯟꯕꯤꯔꯨꯅꯨ ꯅꯧꯅ ꯊꯣꯡ ꯊꯥꯡꯗꯣꯏ ꯇꯧꯕꯗꯨꯒ ꯑꯗꯩꯗꯤ ꯆꯦꯅꯨꯅ ꯔꯥꯁꯤꯕꯤꯅꯥ ꯑꯗꯨꯅꯤ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯆꯦꯅꯨꯅ ꯁꯅꯥ ꯅꯪ ꯑꯄꯥꯝꯕ ꯊꯤꯔꯣ ꯑꯩ ꯁꯅꯥ ꯅꯪ ꯑꯄꯥꯝꯕ ꯊꯤꯖꯔꯣ ꯑꯋꯣꯏꯕ ꯁꯅꯥꯅ ꯑꯩꯉꯣꯟꯗ ꯂꯩꯔꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯃꯥꯏꯅ ꯊꯝꯒꯦ ꯑꯣꯏꯃꯥ ꯏꯄꯦꯝꯃ ꯂꯧꯗ꯭ꯔꯤꯉꯩꯗꯗꯤ ꯑꯗꯨꯃꯥꯏꯅꯇꯅꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯃꯥꯏꯅ ꯊꯝꯒꯦꯅ ꯂꯧꯔꯀꯥꯟꯗꯅꯤ ꯃꯍꯥꯔꯥꯅꯤꯁꯨ ꯂꯣꯏꯅ ꯅꯣꯀ꯭ꯔꯥꯅꯤ ꯑꯣꯏꯔꯝꯃꯤꯁꯦ ꯆꯨꯝꯗ꯭ꯔꯣ ꯆꯦꯅꯨ ꯂꯧꯗ꯭ꯔꯤꯉꯩꯗꯇꯅꯤ ꯂꯣꯏꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯤꯁꯦ ꯆꯦꯅꯨꯅ ꯑꯩ ꯔꯥꯁꯤꯕꯤꯅꯥꯁꯦ ꯁꯤꯡꯅꯕꯩ ꯍꯥꯏꯕꯅꯤ ꯑꯅꯤ ꯆꯨꯝꯃꯤ ꯈꯔ ꯈꯔ ꯈꯪꯖꯤꯟꯕꯗꯤ ꯃꯧ ꯑꯣꯏꯔꯗꯤꯅꯦ ꯀꯩꯅꯣ ꯇꯧ ꯇꯥꯕ ꯀꯩ ꯍꯥꯏꯅꯤ ꯃꯧ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯄꯦꯟꯊꯣꯛꯄ ꯇꯝ ꯇꯥꯕ ꯆꯦꯅꯨꯅ ꯁꯅꯥ ꯀꯔꯝꯕ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯦ ꯂꯥꯛꯀꯤꯖꯥꯎ ꯃꯍꯥꯔꯥꯅꯤꯒ ꯂꯩꯇꯦ ꯅꯨꯄꯤꯗ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩ ꯊꯕꯛ ꯇꯧꯔꯁꯨ ꯇꯧꯗꯕꯁꯨ ꯈꯔ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯕꯩ ꯋꯥꯇꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛꯇꯤ ꯇꯧꯗ ꯌꯥꯗꯦ ꯁꯅꯥꯁꯤꯡꯍꯅ ꯑꯩꯗꯤ ꯌꯥꯝ ꯂꯨꯅ ꯊꯝꯒꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯥ ꯊꯕꯛ ꯇꯧꯔꯤꯌꯦ ꯃꯤ ꯃꯌꯥꯝꯁꯨ ꯊꯕꯛ ꯇꯧꯅꯩ ꯀꯩꯅꯣ ꯊꯕꯛ ꯇꯧꯕꯩ ꯋꯥꯗꯤ ꯊꯕꯛ ꯇꯧꯔ ꯍꯦꯛꯇ ꯅꯨꯡꯉꯥꯏꯄꯣꯠꯇꯦꯗ ꯆꯦꯅꯨꯅ ꯑꯈꯪ ꯑꯍꯩꯁꯨ ꯁꯥꯕ ꯌꯥꯗꯦꯀꯣ ꯆꯦꯅꯨ ꯎꯗꯥꯁ ꯑꯣꯏꯈꯔꯦ ꯔꯥꯁꯤꯕꯤꯅ ꯇꯥꯔꯤꯕ ꯅꯪꯕꯨ ꯅꯆꯦꯁꯤꯡꯅꯦꯅ ꯍꯥꯏꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯍꯥꯏꯔꯛꯏꯅꯤ ꯇꯥꯁꯜꯂꯨ ꯆꯨꯝꯃꯁꯨ ꯂꯥꯜꯂꯤ ꯂꯥꯜꯂꯁꯨ ꯆꯨꯝꯃꯤ ꯍꯥꯏ ꯇꯥꯕ
ꯑꯗꯨꯅꯤ ꯂꯨꯈꯔꯦ ꯆꯨꯝꯕꯁꯨ ꯂꯥꯜꯂꯤ ꯂꯥꯜꯂꯁꯨ ꯆꯨꯝꯃꯤ ꯑꯗꯨꯅ ꯖꯣꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯆꯦꯗꯨ ꯔꯥꯁꯃꯤꯀꯥꯗꯤ ꯌꯥꯝ ꯍꯥꯏꯖꯟꯕꯤꯔꯨꯅꯨ ꯑꯩꯅ ꯆꯦꯗꯨꯅ ꯏꯁꯥ ꯊꯕꯛ ꯇꯧꯒꯦꯔꯥ ꯇꯧꯋꯦꯔꯥ ꯀꯔꯝꯕ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯦ ꯍꯣꯏꯕ ꯃꯍꯥꯔꯥꯅꯤꯒ ꯊꯤ ꯐꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯎꯗꯦ ꯊꯕꯛ ꯇꯧꯕꯗꯤ ꯃꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨꯏꯁꯨ ꯊꯕꯛ ꯇꯧꯕꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯏ ꯅꯪꯅꯕ ꯀꯩꯅꯣ ꯇꯧꯔꯒ ꯍꯣꯏ ꯃꯥꯏ ꯃꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯗꯤꯄꯦꯟꯗꯦꯟꯇꯤ ꯑꯣꯏꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯕꯝꯗꯤ ꯊꯣꯛꯏꯀꯣ ꯏꯁꯤꯡ ꯈꯤꯇꯪ ꯊꯛꯏꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯣꯏꯔꯁꯨꯅꯦ ꯋꯥꯏꯑꯦꯕ ꯍꯥꯏꯗꯤ ꯀꯩꯁꯨ ꯅꯨꯄꯥꯅ ꯑꯗꯨꯒꯤ ꯂꯣꯠꯇꯣ ꯄꯨꯕꯤꯗꯦꯗ ꯈꯔ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯁꯨ ꯔꯥꯁꯃꯤꯅ ꯑꯩ ꯀꯤꯁꯜꯂꯛꯑꯦ ꯆꯦ ꯍꯥꯏ ꯀꯤꯅꯨꯗ ꯄꯨꯝꯅꯃꯛꯀꯤꯅꯤ ꯑꯗꯨꯝ ꯇꯧꯔ ꯅꯪꯁꯨ ꯍꯩꯅꯔꯛꯀꯗꯣꯏꯅꯤ ꯑꯗꯩ ꯁꯅꯥꯅ ꯍꯥꯏꯕ ꯑꯩ ꯂꯨꯍꯣꯡ ꯂꯣꯏꯕꯒ ꯑꯩꯒꯤ ꯃꯅꯥꯛꯇ ꯊꯝꯒꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯖꯔꯤꯀꯣ ꯏꯃꯥꯏ ꯄꯦꯝꯃ ꯅꯪ ꯅꯅꯥꯛꯇ ꯊꯝꯃꯁꯨ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯉꯔꯣꯏꯗ꯭ꯔꯣ ꯊꯕꯛ ꯁꯨꯔꯔꯣꯏꯗ꯭ꯔꯣ ꯑꯗꯨꯏꯗꯤ ꯑꯗꯨꯝ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯀꯕꯤꯅ ꯀꯕꯤ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯏꯗꯤ ꯂꯥꯛꯑꯒ ꯌꯨꯝ ꯂꯩꯔꯔꯣꯏꯗ꯭ꯔꯣ ꯌꯨꯝ ꯁꯥꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯗꯅ ꯀꯩꯅꯣ ꯇꯧꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯕ ꯃꯧ ꯑꯣꯏꯔꯗꯤ ꯃꯌꯥꯝꯅꯅꯦ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯌꯥꯝꯕ ꯃꯤꯅ ꯇꯧꯖꯔꯤꯗꯨꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯌꯥꯝꯕꯅꯤꯅꯅꯦ ꯃꯤꯁꯦ ꯀꯩꯗꯧꯉꯩꯗ ꯈꯨꯠꯁꯦ ꯑꯣꯏꯍꯟꯕ ꯉꯝꯗꯕꯀꯣ ꯔꯥꯁꯤꯕꯤꯅ ꯌꯥꯝ ꯇꯥꯁꯜꯂꯨꯅꯨꯗ ꯔꯥꯁꯤꯕꯤꯅꯥꯗꯤ ꯅꯨꯡꯁꯤꯅ ꯊꯝꯕꯤꯗꯣꯏꯅꯤ ꯑꯁꯤꯅꯅ ꯌꯥꯝ ꯐꯩꯌꯦ ꯂꯨꯍꯣꯡꯕꯒ ꯑꯃꯦꯔꯤꯀꯥꯗ ꯀꯣꯏꯍꯟꯕꯤꯌꯨ ꯁꯣꯝꯒꯤ ꯅꯨꯄꯤꯗꯣ ꯐꯖꯔ ꯑꯃꯦꯔꯤꯀꯥꯗ ꯀꯣꯏꯍꯟꯕꯤꯌꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯨꯃꯥꯏꯅꯕꯨ ꯋꯥꯈꯜꯕꯨ ꯋꯥꯡꯉꯗꯤ ꯅꯨꯡꯉꯥꯏꯅꯁꯨ ꯑꯗꯨꯝ ꯂꯩꯃꯤꯟꯅꯗꯣꯏꯅꯤꯀꯣ ꯍꯥꯏꯗꯤ ꯂꯣꯏ ꯋꯥꯏ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯃꯥꯏꯅ ꯋꯥꯕꯗꯤ ꯂꯣꯏ ꯂꯥꯛꯇꯣꯏꯅꯤ ꯑꯗꯨꯒ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯣꯏꯅꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯊꯝꯁꯨ ꯊꯝꯗꯣꯏꯅꯤ ꯊꯝꯕꯁꯨ ꯑꯣꯏꯌꯨ ꯆꯦꯅꯨꯅ ꯀꯩ ꯍꯥꯏꯕ ꯔꯥꯁꯤꯕꯤꯅ ꯀꯤꯅꯨꯗ ꯂꯝꯕꯤ ꯆꯨꯝꯅ ꯆꯠꯄ ꯀꯣ ꯑꯁꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕ ꯏꯟꯕ ꯑꯩꯅ ꯈꯪꯂꯁꯨ ꯃꯣꯏꯗ ꯍꯪꯕꯀꯣ ꯈꯪꯉꯁꯨ ꯃꯣꯏꯗ ꯍꯥꯟꯅ ꯍꯪꯕ ꯌꯥꯔꯕ ꯌꯥꯗ꯭ꯔꯤꯕ ꯔꯥꯁꯤꯕꯤꯅ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯗ ꯒ꯭ꯌꯥꯟ ꯇꯥꯕꯅ ꯃꯉꯣꯟꯗ ꯅꯣꯛ ꯂꯩ ꯍꯥꯏꯃꯇꯗ ꯏꯆꯦꯅꯨꯅ ꯅꯨꯄꯤ ꯃꯄꯣꯛꯁꯦ ꯑꯃꯔꯣꯝꯗ ꯄꯨꯊꯣꯛꯂꯗꯤ ꯃꯤꯅꯥꯏ ꯃꯄꯣꯛꯅꯤꯀꯣ ꯃꯅꯤꯅꯦ ꯑꯗꯨꯅꯤ ꯃꯍꯥꯔꯥꯅꯤ ꯅꯠꯇꯦ ꯅꯣꯀ꯭ꯔꯥꯅꯤꯅꯤ ꯍꯥꯏꯗꯣ ꯔꯥꯁꯤꯕꯤꯅꯥꯅ ꯍꯣꯏ ꯍꯣꯏ ꯆꯦꯅꯨ ꯊꯦꯡꯀ꯭ꯌꯨ ꯑꯦꯗꯚꯥꯏꯁ ꯄꯤꯕꯤꯕꯒꯤ ꯀꯤꯖꯔꯦ ꯍꯥꯏꯁꯤꯅꯤ ꯀꯤꯅꯨꯗ ꯀꯤꯅꯨ ꯍꯌꯦꯡ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯔꯣꯏ ꯅꯣꯡꯉꯥꯜꯂ ꯊꯦꯡꯗꯣꯛꯈ꯭ꯔꯅꯤ ꯍꯥꯏꯅꯅꯦ ꯃꯤꯠꯇꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯡꯗꯅ ꯁꯅꯥꯁꯤꯡꯍꯅ ꯌꯨ ꯑꯦꯁ ꯑꯦꯗ ꯀꯣꯏꯕ ꯄꯨꯕꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯊꯕꯛ ꯁꯨꯅꯕ ꯊꯝꯒꯅꯤ ꯑꯣꯀꯦ ꯕꯣꯁ ꯁꯅꯥꯁꯤꯡꯍ ꯋꯥꯈꯜ ꯌꯥꯝ ꯆꯥꯎꯋꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯌꯨꯀꯣ ꯆꯦꯅꯨꯅ ꯔꯥꯁꯤꯕꯤꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯔꯥꯁꯤꯕꯤꯅꯥꯅ ꯍꯣꯏ ꯍꯣꯏ ꯂꯨꯍꯣꯡ ꯂꯣꯏꯕꯒ ꯊꯝꯕꯤꯌꯨ ꯐꯖꯅ ꯇꯧꯅ ꯊꯕꯛꯀ ꯁꯨꯗꯕꯤ ꯍꯣꯏ ꯊꯕꯛꯀ ꯁꯨꯗꯕꯤꯗ ꯂꯨꯍꯣꯡ ꯂꯣꯏꯕꯒ ꯁꯅꯥꯁꯤꯡꯍꯅ ꯊꯝꯗꯣꯏꯅꯤ ꯑꯩꯅꯦ ꯊꯝꯃꯨ ꯊꯝꯃꯨ ꯀꯩꯅꯣ ꯇꯧꯋꯦ ꯅꯤꯄꯥꯅꯅꯦ ꯑꯃꯃꯝꯅꯦ ꯑꯩꯈꯣꯏ ꯃꯤꯅ ꯍꯥꯏꯕꯗꯣ ꯅꯤꯄꯥ ꯐꯔꯗꯤ ꯅꯨꯄꯤ ꯂꯩꯕ ꯋꯥꯏ ꯅꯤꯄꯥ ꯐꯠꯇꯗꯤ ꯅꯨꯄꯤ ꯋꯥꯗꯦ ꯍꯥꯏꯗꯣ ꯆꯨꯝꯃꯤ ꯅꯤꯄꯥꯅꯅꯦ ꯈꯔ ꯃꯔꯩ ꯐꯠꯇꯕ ꯅꯤꯄꯥꯁꯦ ꯅꯨꯄꯤꯗ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏꯗꯤ ꯃꯥꯏ ꯊꯣꯛꯄ ꯑꯃ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯉꯥꯡꯉ ꯑꯀꯔꯗ ꯂꯩꯈꯤꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯦꯡꯅꯔꯦꯕ ꯃꯥꯏ ꯅꯨꯄꯤꯗ ꯑꯩ ꯅꯨꯄꯤꯗꯨ ꯇꯧꯍꯟꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯌꯦꯕ ꯅꯤꯄꯥꯗꯣ ꯈꯔ ꯐꯠꯆꯗ꯭ꯔꯁꯨꯅꯦ ꯅꯤꯄꯥ ꯐꯕꯁꯦ ꯋꯥꯏ ꯌꯥꯝꯅ ꯅꯨꯄꯤ ꯍꯥꯏꯗꯤ ꯃꯤ ꯁꯥꯎꯈꯤ ꯇꯥꯔꯦꯅ
ꯃꯥꯒꯤꯗꯨꯒ ꯇꯝ ꯑꯩꯒꯤꯅꯦꯅ ꯑꯗꯨꯒ ꯇꯝ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯅꯤ ꯑꯗꯩꯗꯤ ꯆꯦꯅꯨꯅ ꯂꯧꯔꯝꯗꯥꯏ ꯇꯦꯅꯋꯥ ꯃꯥꯟꯕꯤ ꯈꯥꯏꯅꯔꯝꯗꯥꯏ ꯌꯣꯡ ꯃꯥꯟꯕꯤ ꯍꯥꯏꯗꯣ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯁꯅꯥ ꯑꯁꯦꯡꯃꯛꯀꯤ ꯅꯪ ꯍꯥꯏꯗꯣ ꯇꯧ ꯚꯦꯔꯤ ꯒꯨꯗ ꯇꯥꯗꯣꯏꯅꯤ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯑꯃꯠꯇ ꯍꯦꯛ ꯌꯥꯗ꯭ꯔꯤꯅꯦ ꯀꯩꯗꯧꯔꯝꯅꯣ ꯈꯪꯗꯦ ꯌꯥꯗꯦ ꯑꯃꯨꯛ ꯑꯩ ꯄꯨꯡꯃꯨꯛꯀ ꯀꯩꯅꯣ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯒꯦ ꯃꯣꯕꯥꯏꯜꯁꯦ ꯕꯕꯜ ꯊꯣꯛꯍꯟꯕꯗꯨꯁꯨ ꯌꯥꯗ꯭ꯔꯦ ꯃꯆꯥꯇꯣꯟꯅ ꯀꯩꯅꯣꯗ ꯏꯁꯤꯡ ꯕꯥꯇꯤꯟꯗ ꯊꯥꯗꯕꯤꯔꯨꯔꯦ ꯑꯗꯨꯅꯅꯤ ꯃꯣꯕꯥꯏꯜꯒ ꯏꯔꯨꯖꯔꯤꯅꯤ ꯔꯥꯁꯤꯕꯤꯅ ꯈꯜꯂꯨ ꯃꯣꯕꯥꯏꯜꯁꯤꯕꯨꯅꯦ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯊꯅꯝꯃꯤꯅꯤ ꯀꯣꯟꯅ ꯂꯩꯍꯧꯔꯒꯅꯦ ꯑꯩ ꯇꯨꯡꯗ ꯂꯥꯛꯑꯒ ꯏꯁꯤꯡ ꯕꯥꯇꯤꯟ ꯑꯊꯟꯕꯗꯣ ꯍꯥꯞꯆꯤꯟ ꯂꯩꯔꯝꯃꯤꯅꯤ ꯁꯅꯥꯅ ꯑꯩꯗꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯃꯥꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯁꯅꯥ ꯅꯨꯄꯤꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯕꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛꯇꯣ ꯆꯨꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯁꯨ ꯑꯣꯏꯌꯨ ꯑꯗꯨꯗꯤ ꯆꯦꯅꯨꯅ ꯑꯩꯈꯣꯏ ꯂꯥꯛꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯁꯨꯁꯃꯤꯇꯥ ꯃꯤꯒꯤ ꯈꯟꯕꯗꯣ ꯆꯦꯅꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯃꯥꯏꯅꯅꯦ ꯅꯨꯄꯥ ꯀꯩꯅꯣ ꯇꯧꯕꯁꯨ ꯋꯥꯏꯑꯦꯕ ꯃꯥꯏ ꯃꯥꯏ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯇꯩ ꯑꯇꯩꯗꯤ ꯁꯥꯎꯈꯤꯅꯦꯅ ꯇꯧꯕꯗꯣ ꯌꯥꯝ ꯋꯥꯏ ꯆꯦꯅꯨꯅ ꯑꯩ 1 PM ꯗꯩ ꯍꯧꯒꯦ ꯍꯣꯏ ꯍꯣꯏ ꯍꯧꯔꯣ ꯆꯦꯅꯨ ꯑꯗꯨꯏꯗꯨꯒ ꯑꯩ ꯆꯥꯛ ꯀꯩꯅꯣ ꯇꯧꯅ ꯌꯥꯎꯒꯦ ꯔꯁꯕꯤꯅꯥꯅ ꯕꯣꯏꯜ ꯇꯧꯈꯠꯈ꯭ꯔꯦꯅꯦ ꯃꯣꯕꯥꯏꯜꯒ ꯑꯅꯤꯔꯛꯅꯤꯅꯦ ꯔꯥꯁꯤꯕꯤꯅꯥ ꯅꯪꯕꯨ ꯑꯃꯨꯛ ꯕꯥꯜꯇꯤꯟꯗ ꯍꯥꯞꯆꯤꯜꯂꯝꯃꯤꯅ ꯑꯃꯨꯛ ꯑꯃꯨꯛ ꯆꯥꯅ ꯃꯣꯕꯥꯏꯜꯗ ꯏꯁꯤꯡ ꯆꯪꯍꯜꯂꯝꯃꯤꯅꯤꯅꯦ ꯑꯗꯨꯅ ꯑꯆꯧꯕꯗꯨꯅ ꯆꯥꯅ ꯃꯣꯕꯥꯏꯜ ꯌꯦꯡꯕꯗ ꯏꯁꯤꯡ ꯍꯩꯗꯣꯛꯇꯅ ꯑꯗꯩ ꯕꯥꯇꯤꯟ ꯍꯥꯞꯆꯤꯜꯂꯤꯗꯨꯅ ꯑꯄꯤꯛꯄꯗꯨꯅ ꯏꯁ ꯑꯉꯥꯡꯒ ꯂꯩꯔꯒ ꯃꯣꯕꯥꯏꯜꯒ ꯆꯍꯤ ꯑꯃꯇꯪꯅꯤ ꯆꯠꯂꯤꯕ ꯁꯅꯥꯅ ꯅꯨꯄꯤ ꯂꯧꯗ꯭ꯔꯤꯉꯩꯗ ꯐ꯭ꯂꯦꯠ ꯂꯩꯔꯦ ꯍꯌꯦꯡ ꯑꯉꯥꯡ ꯆꯥꯎꯔꯒ ꯅꯨꯡꯉꯥꯏꯅꯕ ꯆꯦꯅꯨ ꯈꯇ꯭ꯔꯥꯅꯤꯕꯣ ꯁꯅꯥꯁꯤꯡꯍꯁꯦ ꯁꯅꯥꯁꯤꯡꯍ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯕꯤꯕ꯭ꯔꯣ ꯆꯦꯅꯦꯜ ꯄꯥꯏꯔꯗꯤ ꯆꯦꯅꯨꯁꯨ ꯆꯦꯅꯦꯜ ꯄꯥꯏꯕꯅꯤ ꯆꯦꯅꯨꯒꯤꯗꯤ ꯆꯦꯅꯦꯜ ꯆꯥꯎꯔꯕꯅꯤ ꯆꯦꯅꯨꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯉꯣꯟꯗꯗꯤ ꯀꯣꯃꯦꯟ ꯑꯃ ꯄꯤꯕꯤꯔꯝꯃꯨꯀꯣ ꯚꯤꯗꯤꯑꯣꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯃꯥꯏ ꯋꯥꯔꯤꯒ ꯅꯣꯛꯅꯤꯡꯕꯅ ꯑꯩꯅꯤ ꯐ꯭ꯂꯦꯠ ꯂꯩꯔꯦ ꯑꯩꯅ ꯍꯌꯦꯡ ꯀꯣꯟꯅ ꯅꯨꯡꯉꯥꯏꯅꯕ ꯇꯧꯒꯗꯅꯤ ꯁꯅꯥ ꯀꯩ ꯊꯕꯛ ꯇꯧꯕꯤꯒꯦ ꯆꯦꯅꯨꯅ ꯋꯣꯏꯃꯥ OMG ꯍꯥꯏꯔꯦ ꯆꯦꯅꯨ ꯔꯥꯁꯤꯕꯤꯅꯥ ꯅꯨꯄꯥ ꯀꯩ ꯁꯥꯔꯚꯤꯁ ꯇꯧꯒꯦ ꯍꯥꯏꯕ ꯔꯥꯁꯤꯕꯤꯅꯥꯅ ꯌꯥꯝ ꯍꯥꯏꯗꯣꯛꯀꯅꯨꯗ ꯍꯌꯦꯡ ꯋꯥꯔꯛꯑꯅꯤ ꯑꯣꯏꯒꯗ ꯅꯨꯄꯤꯗꯨꯅ ꯁꯥꯎ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄꯒꯤ ꯍꯣꯏ ꯂꯣꯏꯅ ꯍꯥꯏꯗꯣꯛꯑꯝꯃꯦ ꯅꯪ ꯇꯧꯔꯤꯁꯦ ꯌꯥꯝ ꯍꯥꯏꯗꯣꯛꯑꯒꯅꯣ ꯃꯅꯨꯡꯗ ꯂꯩꯕꯗꯣ ꯈꯔ ꯐꯨꯝꯖꯤꯜꯂ ꯊꯝꯃꯣ ꯀꯩꯒꯤꯅꯣꯗꯤ ꯍꯌꯦꯡ ꯅꯪꯒꯤ ꯐ꯭ꯂꯦꯠ ꯄꯥꯝꯃꯒ ꯂꯥꯛꯄ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯐ꯭ꯂꯦꯠꯇꯣ ꯆꯣꯟꯊꯣꯛꯑꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯦꯟꯅꯩꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯎꯝ ꯀꯩꯅꯣꯅ ꯑꯉꯥꯡ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯅꯤꯡꯊꯥ ꯅꯥꯑꯣꯡ ꯁꯥ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯆꯦꯅꯨ ꯃꯤ ꯐ꯭ꯂꯦꯠ ꯂꯧꯗꯅ ꯁꯤꯚꯥꯏ ꯁꯤꯒꯩ ꯍꯦꯟ ꯐꯕ ꯀꯥꯏ ꯀꯣꯠꯇꯣꯏꯅꯣ ꯔꯥꯁꯤꯕꯤꯅꯥꯅ SBIꯗ ꯁꯨꯔꯤ ꯆꯦꯅꯨ ꯔꯥꯁꯤꯕꯤꯅꯥ ꯀꯗꯥꯏ SBIꯗꯅꯣ ꯁꯤꯜꯆꯔꯗꯔ ꯅꯣꯏꯗꯨꯒꯔ ꯑꯗꯩꯗꯤ ꯁꯅꯥꯅ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯤꯌꯦ ꯊꯤꯔꯤ ꯑꯗꯣ ꯑꯩꯗꯤ ꯁꯣꯞꯋꯦꯌꯥꯔ ꯏꯟꯖꯤꯅꯤꯌꯥꯔꯅꯤ ꯑꯗꯣ ꯑꯩ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯑꯣꯀꯦ ꯁꯅꯥ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯇꯧꯕꯤꯕꯗꯤ ꯌꯥꯏꯗꯅ ꯀꯁꯥꯔꯒꯤꯔꯣ ꯃꯅꯤꯄꯨꯔꯒꯤꯔꯣ ꯑꯗꯨ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯆꯦꯅꯨꯅ ꯀꯩ ꯂꯝꯒꯤꯅꯣ ꯅꯨꯄꯥꯗꯣ ꯍꯥꯏꯕ ꯀꯩ ꯂꯝꯒꯤꯅꯣ ꯅꯨꯄꯥꯗꯣ ꯍꯥꯏꯌꯦ ꯇꯣꯝꯊꯤꯟꯅ ꯍꯥꯏ ꯍꯦꯜꯂꯣ ꯇꯣꯝꯊꯤꯟ ꯇꯣꯝꯊꯤꯟ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯌꯨ ꯅꯣꯏꯗꯤ ꯅꯆꯦ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯒ ꯌꯦꯡꯕ ꯁꯪꯗ꯭ꯔꯤꯀꯣ ꯉꯁꯤꯇꯅꯤ ꯃꯣꯕꯥꯏꯜ ꯄꯥꯏꯔꯛꯏꯁꯦ
ꯑꯩ ꯌꯦꯡꯖꯔꯛꯀꯅꯤ ꯇꯞ ꯇꯞꯅ ꯌꯦꯡꯊꯔꯛꯀꯦ꯫ ꯑꯗꯩꯗꯤ ꯆꯦꯅꯨꯅ ꯁꯅꯥ ꯒꯨꯗ ꯖꯣꯕ ꯍꯥꯏꯌꯦ꯫ ꯁꯅꯥꯅ ꯅꯤꯡꯊꯥꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯝꯗ꯭ꯔꯗꯤ ꯍꯅꯤꯃꯨꯟ ꯀꯃꯥꯏꯅ ꯆꯠꯀꯅꯤ? ꯑꯁ ꯕꯦꯔꯥꯅꯤꯍꯦ꯫ ꯆꯦꯅꯨꯅ ꯇꯣꯝꯊꯤꯟ ꯑꯩꯕꯨ ꯁꯛ ꯈꯪꯕ꯭ꯔꯣ ꯍꯥꯏꯕ꯫ ꯇꯣꯝꯊꯤꯟ ꯀꯥꯏ ꯂꯩꯒꯦ ꯀꯧꯕ ꯇꯥꯗꯦ꯫ ꯔꯥꯁꯤꯕꯤꯅꯥ ꯑꯩ ꯂꯨꯍꯣꯡꯉꯛꯄꯗꯩ ꯂꯨꯍꯣꯡꯕꯒ ꯌꯥꯎ ꯐꯪꯗꯦꯗ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯨ ꯃꯤꯁ ꯇꯧꯗꯣꯔꯦ ꯁꯤꯒ ꯑꯃꯨꯛ ꯂꯥꯛꯁꯜꯂꯦ꯫ ꯑꯗꯩꯗꯤ ꯆꯦꯟꯗꯣ ꯁꯤꯜꯆꯔ ꯂꯩꯕꯗꯁꯨ ꯂꯨꯍꯣꯡꯕ ꯌꯥꯎ ꯐꯪꯗꯕꯅꯤ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯃꯆꯥꯇꯣꯟꯁꯦ ꯑꯍꯥꯟꯕ ꯃꯁꯥ ꯉꯝꯗꯕꯁꯦ ꯑꯩꯅ ꯈꯨꯟꯗꯅꯦ ꯂꯨꯍꯣꯡꯕ ꯌꯥꯎ ꯆꯠꯄꯗ ꯃꯁꯥ ꯉꯝꯃꯛꯇ꯭ꯔꯤꯅꯤ꯫ ꯇꯜꯂꯦꯗ꯫ ꯇꯣꯝꯊꯤꯟꯅ ꯆꯦꯟꯅꯨ ꯍꯥꯏꯔꯒ ꯖꯣꯏ 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 ꯍꯥꯏꯅ ꯑꯅꯤꯔꯛꯀ ꯇꯧꯁꯜꯂꯛꯑꯦ꯫ ꯑꯗꯩꯗꯤ ꯇꯣꯝꯊꯤꯟꯅ ꯆꯦ ꯁꯨꯁꯃꯤ ꯍꯥꯏꯔꯒ ꯖꯣꯏ ꯖꯣꯏ ꯍꯣꯏ ꯍꯣꯏ ꯖꯣꯏ 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 ꯖꯣꯏ꯫ ꯏꯅꯥꯎꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯇꯣꯝꯊꯤꯟ? ꯆꯦꯅꯨꯅ ꯔꯥꯁꯤꯕꯤꯅꯥ ꯆꯠꯈ꯭ꯔꯕꯣ? ꯔꯥꯁꯤꯕꯤꯅꯥ ꯆꯥꯛ ꯊꯣꯡꯉꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ꯫ ꯔꯥꯁꯤꯕꯤꯅꯥ ꯔꯥꯁꯤꯕꯤꯅꯥ ꯂꯩꯌꯦ꯫ ꯔꯥꯁꯤꯕꯤꯅꯥ ꯀꯥꯏꯒꯤꯅꯣ ꯍꯥꯏꯌꯦ? ꯗꯣꯡ ꯗꯣꯡꯗꯣ ꯇꯣꯝꯊꯤꯟꯅ ꯗꯦꯜꯂꯤꯗ ꯂꯩꯌꯦ ꯅꯣꯡ ꯇꯥꯕ꯭ꯔꯣ ꯍꯥꯏꯕ꯫ ꯇꯣꯝꯊꯤꯟ ꯅꯪ ꯗꯦꯜꯂꯤꯗ ꯂꯩꯕ꯭ꯔꯥꯅꯦ? ꯅꯣꯡ ꯇꯥꯗꯦ ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯗꯦ ꯉꯔꯥꯡ ꯅꯍꯥꯟ ꯇꯥꯏ꯫ ꯔꯥꯁꯤꯕꯤꯅꯥꯅ ꯂꯩꯌꯦ ꯆꯦꯅꯨ ꯍꯥꯏꯕ꯫ ꯇꯣꯝꯊꯤꯟꯅ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯍꯥꯏ꯫ ꯇꯣꯝꯊꯤꯟꯅ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯍꯪꯉꯛꯏ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ ꯇꯣꯝꯊꯤꯟ꯫ ꯆꯦꯅꯨꯒꯤ ꯀꯩꯅꯣ ꯇꯧꯔꯝꯗꯥꯏꯗ ꯀꯩꯅꯣ ꯇꯧꯒꯦ꯫ ꯆꯦꯅꯨꯅ ꯇꯣꯝꯊꯤꯟꯅ ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯗ ꯑꯣꯀꯦ ꯃꯥꯟꯅꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯗꯦꯜꯂꯤꯗ ꯂꯩꯌꯦ ꯆꯦ ꯁꯨꯁꯃꯤ꯫ ꯗꯦꯜꯂꯤ ꯀꯥꯏꯋꯥꯏꯗ ꯂꯩꯔꯤꯅꯣ ꯇꯣꯝꯊꯤꯟ? ꯔꯥꯁꯤꯕꯤꯅꯥꯅ ꯗꯣꯡ ꯗꯣꯡꯗꯣ ꯑꯗꯨꯝ ꯃꯅꯥꯛꯀꯤ ꯈꯨꯟꯗꯒꯤꯅꯤ ꯆꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯝ ꯀꯩꯅꯣꯗꯒꯤꯅꯦ ꯍꯥꯏꯌꯦ ꯆꯦꯅꯨ ꯃꯣꯏ ꯈꯨꯟꯗꯒꯤꯅꯦ ꯍꯥꯏꯌꯦ꯫ ꯔꯥꯁꯤꯕꯤꯅꯥ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ? ꯀꯨꯏꯔꯦꯍꯦ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯦ꯫ ꯔꯥꯁꯤꯕꯤꯅꯥ ꯕꯤꯖꯤꯇ꯭ꯔꯥ ꯍꯣꯏꯒꯤꯁꯨꯔꯣ? ꯕꯤꯖꯤꯇ꯭ꯔꯥꯒ ꯂꯛꯁꯃꯤꯒꯁꯨ ꯀꯩꯅꯣ ꯂꯥꯛꯑꯝꯕꯅꯤꯅꯦ ꯋꯥꯔꯤꯗꯣ꯫ ꯆꯦꯅꯨꯅ ꯈꯨꯟ ꯃꯁꯦꯟꯗꯣ ꯌꯥꯝꯅ ꯐꯩꯌꯦ ꯅꯪ ꯁꯤꯡꯂꯤꯉꯣ꯫ ꯒꯥꯔꯤ ꯚꯔꯥ ꯇꯤꯡꯉꯔꯣꯏ꯫ ꯒꯥꯔꯤ ꯚꯔꯥ ꯇꯤꯡꯉꯔꯣꯏ꯫ ꯑꯩ ꯀꯩꯅꯣ ꯆꯦꯅꯨ ꯒꯥꯔꯤ ꯚꯔꯥ ꯇꯤꯡꯗ꯭ꯔꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯨꯝꯕ ꯆꯠꯄꯗꯗꯤ ꯇꯜꯂꯤꯍꯦ꯫ ꯇꯣꯡꯈꯠꯄꯒ ꯌꯥꯎꯏꯕꯣ꯫ ꯇꯜꯂꯦ ꯍꯥꯏꯁꯤꯅꯤ ꯄꯥꯝꯃꯨꯗ꯭ꯔꯅꯦ ꯑꯗꯨ ꯀꯨꯏꯅ ꯆꯪꯅ ꯃꯦꯀꯞ ꯇꯧꯔꯤꯗꯣ꯫ ꯔꯥꯁꯤꯕꯤꯅꯥꯅ ꯈꯨꯟꯗꯤ ꯄꯨꯟꯗꯦ ꯆꯦ ꯌꯥꯏꯔꯤꯄꯣꯛ ꯃꯅꯨꯡꯅꯤ ꯑꯗꯨꯝ ꯈꯨꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯌꯦ꯫ ꯁꯅꯥꯁꯤꯡꯍꯅ ꯃꯁꯛ ꯌꯥꯝ ꯐꯖꯗ꯭ꯔꯁꯨ ꯂꯥꯏꯔꯤꯛ ꯈꯔ ꯑꯗꯨꯝ ꯍꯩꯕ ꯄꯥꯝꯃꯤ꯫ ꯆꯨꯝꯃꯤꯅꯦ ꯁꯅꯥ ꯅꯪ ꯋꯥꯈꯜꯗꯣ ꯃꯁꯛꯇꯤ ꯃꯁꯛꯅꯤ ꯌꯥꯝ ꯊꯤꯕꯕꯨꯗꯤ ꯅꯠꯇꯕꯀꯣ ꯈꯇꯪ ꯀꯩꯅꯣ ꯇꯧꯔꯗꯤ ꯍꯌꯦꯡ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯅ꯫ ꯊꯤꯌꯨ ꯊꯤꯌꯨ ꯁꯅꯥ ꯊꯤꯌꯨ ꯀꯟꯅ ꯊꯤꯌꯨ꯫ ꯑꯗꯨ ꯌꯥꯝꯅꯁꯨ ꯀꯨꯞꯊꯤ ꯅꯥ ꯊꯤꯅꯨꯀꯣ ꯍꯌꯦꯡ ꯀꯣꯟꯅ ꯑꯃꯨꯛ ꯖꯨꯒꯣꯠ ꯆꯥꯗꯕꯅꯤ ꯑꯗꯨꯃꯨꯛ꯫ ꯇꯣꯝꯊꯤꯟꯅ ꯅꯣꯛꯈ꯭ꯔꯦ ꯃꯌꯥꯝꯒꯤ ꯋꯥꯔꯤꯁꯤꯒ꯫ ꯆꯦꯅꯨꯁꯨ ꯅꯣꯛꯑꯦ꯫ ꯆꯦꯅꯨꯅ ꯇꯣꯝꯊꯤꯟ ꯍꯥꯏꯔꯒ ꯅꯣꯛꯑꯦ꯫ ꯇꯣꯝꯊꯤꯟꯅ ꯆꯦꯅꯨ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯅ ꯍꯥꯏꯕ꯫ ꯆꯦꯅꯨ ꯃꯥꯒꯤ ꯑꯦꯜꯕꯤ ꯊꯥꯕꯒꯤ ꯁꯦꯝ ꯁꯥꯔꯤ꯫ ꯆꯦꯅꯨꯅ ꯔꯥꯁꯤꯕꯤꯅꯥ ꯈꯪꯅꯕꯤꯔꯣ ꯈꯪꯅꯗꯕꯤꯔꯣ ꯈꯪꯅꯗꯕꯤꯅꯦ ꯍꯥꯏꯌꯦ ꯆꯦꯅꯨ ꯑꯦꯔꯦꯟꯖꯅꯦ ꯍꯥꯏꯌꯦ꯫ ꯆꯦꯅꯨꯅ ꯑꯩ ꯂꯥꯏꯐꯇ ꯂꯩ ꯍꯥꯏꯕ꯫ ꯆꯦꯅꯨꯁꯦ ꯁꯨꯁꯃꯤꯇꯥꯒꯤ ꯑꯦꯜꯕꯤꯗ ꯂꯩ ꯇꯣꯝꯊꯤꯟ ꯅꯆꯦ ꯁꯨꯁꯃꯤꯇꯥꯒꯤ ꯑꯦꯜꯕꯤꯗ ꯂꯩ ꯆꯦꯅꯨꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ꯫ ꯑꯗꯩꯗꯤ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯦꯜꯕꯤꯃꯨꯛ ꯊꯥꯔꯛꯂꯒꯅꯤ ꯃꯌꯥꯝꯅ ꯑꯦꯇꯦꯟ ꯇꯧꯕꯤꯌꯨ꯫ ꯆꯦꯅꯨꯅ ꯔꯥꯁꯤꯕꯤꯅꯥ ꯑꯣ ꯐꯩ ꯐꯩ ꯍꯥꯏꯕ꯫
ꯑꯗꯩꯗꯤ ꯇꯣꯝꯊꯤꯅ ꯆꯦꯅꯨ ꯑꯦꯜꯕꯤꯒ ꯐꯖꯅ ꯌꯥꯎꯕ ꯁꯪꯗ꯭ꯔꯦ ꯍꯥꯏ ꯇꯣꯝꯊꯤ ꯅꯪ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯒꯦ? ꯗꯦꯜꯂꯤꯗ ꯊꯕꯛ ꯇꯧꯔꯤꯔꯥ ꯂꯥꯏꯔꯤꯛ ꯇꯝꯃꯤꯔꯥ? ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯕ ꯑꯣꯏꯗꯤ ꯇꯦꯟꯇꯛꯅ ꯍꯥꯏꯔꯛꯎ꯫ ꯂꯥꯏꯔꯤꯛꯇ ꯆꯦ ꯁꯨꯁꯃꯤ ꯏꯁ ꯌꯦꯡꯉꯨꯅꯦ ꯆꯠꯂꯝꯗꯥꯏꯗ ꯂꯥꯏꯔꯤꯛ ꯇꯧꯔꯛꯏꯁꯤ ꯌꯦꯡꯉꯨ꯫ ꯊꯦꯡꯀ꯭ꯌꯨ ꯀꯩꯅꯣꯅ ꯇꯣꯝꯊꯤꯟ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯍꯥꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯈꯔꯝꯗꯤ ꯊꯥꯗꯣꯛꯑꯒ ꯊꯝꯃꯤꯀꯣ ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯝꯒꯗꯧ ꯃꯥꯜꯂꯤ꯫ ꯆꯦ ꯔꯣꯕꯤꯒꯤꯁꯨ ꯅꯍꯥꯟꯅ ꯌꯦꯡꯈꯔꯦ ꯑꯗꯩꯗꯤ ꯆꯦꯅꯨꯒꯤꯗꯤ ꯑꯅꯤꯔꯛ ꯆꯪꯉꯒ ꯌꯦꯡꯉꯤꯅꯤ ꯑꯃꯨꯛꯇꯪꯗ ꯉꯝꯗꯗꯅ꯫ ꯇꯣꯝꯊꯤꯅ ꯆꯦ ꯁꯨꯁꯃꯤ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯖꯣꯕ ꯇꯧꯔꯅꯤ ꯑꯃꯨꯛ ꯍꯣꯏ ꯇꯧꯔꯣ ꯅꯨꯄꯥꯅꯤꯅ ꯋꯥꯏ ꯁꯪꯉꯤ꯫ ꯀꯔꯤꯗ ꯃꯥꯁꯇꯔ ꯇꯧꯔꯤꯅꯣ ꯇꯣꯝꯊꯤꯟ? ꯔꯥꯁꯤꯕꯤꯅꯥ ꯑꯣꯖꯥ ꯅꯣꯅꯤꯗꯣ ꯀꯩꯅꯣ ꯇꯧꯅꯤ ꯑꯝꯇ ꯏꯟꯚꯥꯏꯇꯦꯁꯟ ꯑꯝꯇ ꯄꯤꯁꯜꯂꯨ ꯑꯣꯖꯥ ꯔꯣꯅꯤꯒ ꯑꯣꯖꯥ ꯔꯥꯁꯃꯅꯤꯒꯗꯣ꯫ ꯄꯕ꯭ꯂꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯨꯁꯃꯤꯇꯥ ꯀꯩ ꯑꯩ ꯊꯣꯛꯂꯒꯦꯀꯣ ꯍꯣꯏ ꯆꯦꯅꯨ ꯑꯩꯁꯨ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤ꯫ ꯔꯥꯁꯤꯕꯤꯅꯥ ꯑꯣ ꯆꯦ ꯉꯥꯡꯂꯛꯇꯅ ꯏꯕꯣ ꯉꯥꯡꯉꯣꯏꯍꯦ ꯀꯩ ꯉꯥꯡꯗꯣꯏꯅꯣ ꯑꯣꯖꯥ ꯅꯣꯅꯤꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯐꯔꯦ ꯑꯩꯅ ꯂꯥꯛꯄ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯒꯣꯅꯦ ꯆꯦ ꯔꯥꯁꯤꯕꯤꯅꯥ ꯕꯥꯏ ꯆꯦꯅꯨ ꯍꯥꯏꯅ ꯔꯥꯁꯤꯕꯤꯅꯥꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯀꯩꯅꯣ ꯆꯦꯅꯨ ꯅꯪ ꯍꯧꯒꯠꯂꯝꯃꯣ ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯁꯅꯥꯁꯤꯡꯍꯅ ꯁꯤꯁꯇꯔꯁꯨ MA ꯇꯝꯍꯧꯕ꯭ꯔꯣ ꯍꯥꯏꯕ ꯀꯩ ꯍꯥꯏꯅꯤ ꯇꯝꯃꯤ ꯍꯥꯏꯁꯤꯔꯣ ꯇꯝꯗꯦ ꯍꯥꯏꯁꯤꯔꯣ? ꯁꯅꯥ ꯑꯩ ꯃꯥꯁꯇꯔꯕꯨꯗꯤ ꯂꯣꯏꯔꯁꯨ ꯊꯕꯛ ꯀꯥꯟꯅꯗ꯭ꯔꯦ ꯏꯆꯥ ꯍꯣꯠꯅꯔꯤ꯫ ꯅꯨꯄꯤꯒꯤ ꯂꯥꯏꯕꯛ ꯍꯥꯏꯗꯣ ꯁꯤꯅꯤ꯫ ꯑꯩ ꯌꯨꯝ ꯄꯥꯟ ꯂꯣꯏꯔꯒ ꯇꯧꯏꯅꯤ꯫ ꯔꯥꯁꯤꯕꯤꯅꯥ ꯍꯥꯏꯅ ꯁꯤꯒ ꯌꯥꯎꯔꯛꯏꯁꯦ ꯃꯥꯛ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯂꯨꯍꯣꯡ ꯂꯣꯏꯔꯒ ꯇꯧꯕꯅꯤ ꯃꯣꯏꯅ ꯅꯧꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯇꯧꯕꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡꯁꯦ ꯃꯌꯥꯝ ꯇꯧꯔꯒ ꯄꯨꯟꯃꯤꯟꯅꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥ ꯉꯁꯤ LBꯗ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯩꯕꯀꯣ ꯃꯥꯏꯒꯤ ꯊꯕꯛ ꯆꯤꯟꯅꯕꯅꯤꯅ ꯃꯥꯏ ꯑꯗꯨꯝ ꯈꯔ ꯂꯥꯞꯊꯣꯛꯅꯔꯦꯗꯅ ꯂꯣꯏꯈ꯭ꯔꯗꯤ ꯑꯗꯨꯅꯤ ꯑꯗꯣ ꯂꯣꯏꯔꯁꯨ ꯀꯩꯁꯨꯝ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯈꯪꯗꯦ ꯀꯣꯟꯅ ꯑꯃꯨꯛ ꯀꯥꯟꯅꯔꯛꯀꯗ꯭ꯔꯥ꯫ ꯃꯌꯥꯝꯅ ꯌꯥꯝ ꯀꯨꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦꯀꯣ ꯔꯥꯁꯤꯕꯤꯅꯥ ꯅꯪ ꯍꯪꯒꯥꯝ ꯊꯣꯡ ꯆꯥ ꯂꯣꯏꯔꯕꯣ? ꯁꯅꯥꯅ ꯊꯕꯛ ꯃꯔꯨ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯈꯔꯇ ꯍꯩꯕꯗꯨꯅꯤ ꯑꯗꯨꯒꯤꯗꯣ ꯑꯁꯨꯃꯥꯏꯅ ꯍꯥꯏꯁꯦ ꯊꯕꯛ ꯃꯔꯨ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯈꯔ ꯍꯩꯕꯗꯨꯅꯤ ꯍꯥꯏꯁꯦ ꯑꯁꯤ ꯑꯍꯥꯟꯕꯒꯤ ꯊꯣꯠꯅꯦꯕꯀꯣ ꯂꯥꯏꯔꯤꯛꯇꯣ ꯍꯩꯔꯕ ꯀꯥꯟꯗꯗꯤ ꯗꯤꯒ꯭ꯔꯤꯗ ꯅꯉꯣꯟꯗ ꯂꯩꯔꯕ ꯀꯥꯟꯗꯗꯤꯅꯦ ꯃꯗꯨꯃꯨꯛ ꯃꯊꯧ ꯁꯤꯖꯤꯟꯅꯔꯛꯇꯣꯏꯅꯤꯅꯦ ꯃꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯊꯋꯥꯏꯁꯦ ꯆꯥꯛꯏꯌꯦꯕ ꯅꯠꯇ꯭ꯔ ꯔꯥꯁꯤꯕꯤꯅꯥꯁꯨ ꯊꯕꯛ ꯍꯥꯟꯅ ꯇꯧꯔꯗꯤ ꯐꯕ ꯃꯥꯁꯨ ꯂꯨꯍꯣꯡꯗꯣꯔꯦ꯫ ꯁꯨꯡꯍꯩ ꯍꯩꯇꯅ ꯂꯩꯕꯗꯨꯅ ꯀꯩꯁꯨꯝ ꯈꯟꯗꯦꯀꯣ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯇꯥꯎꯔꯒ ꯆꯠꯈꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯒ ꯃꯔꯛ ꯃꯌꯥꯗ ꯂꯩꯕꯁꯦ ꯌꯥꯝ ꯇꯜꯂꯤ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗꯁꯨ ꯆꯠꯄ ꯌꯥꯗ ꯑꯃꯔꯣꯝꯗꯁꯨ ꯆꯠꯄ ꯌꯥꯗ ꯋꯥꯈꯜꯁꯦ ꯏꯇꯣꯝꯇ ꯍꯩꯅꯔꯛꯇꯦ ꯀꯣꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯔꯛꯇꯦ ꯃꯤꯅ ꯂꯥꯏꯔꯤꯛ ꯍꯩꯔ ꯀꯩꯗꯧꯗꯣꯏꯅꯣ ꯊꯕꯛꯇꯤ ꯇꯧꯗ꯭ꯔꯒ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯇꯥꯅꯤꯡꯗꯦꯕ꯫ ꯔꯥꯁꯤꯕꯤꯅꯥꯅ ꯂꯣꯏꯔꯦ ꯆꯦ ꯅꯣꯛꯈ꯭ꯔꯦ ꯔꯥꯁꯤꯕꯤꯅꯥ ꯆꯤꯆꯦꯅ LB ꯊꯥꯔꯤꯉꯩꯗ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯅ ꯆꯥꯔ ꯂꯣꯏꯔꯕ
ꯑꯁꯤꯅꯁꯨ ꯍꯥꯏꯔꯦ ꯆꯨꯝꯃꯤꯆꯦ ꯗꯤꯒ꯭ꯔꯤ ꯄꯥꯏ ꯂꯩꯔꯒ ꯊꯕꯛ ꯐꯪꯗꯕꯁꯦ ꯌꯥꯝꯅ ꯆꯥꯛꯏ ꯈꯟꯊꯔꯒ ꯑꯗꯨꯅꯤ ꯃꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯖꯩꯀꯣ ꯅꯪ ꯅꯣꯏꯕꯨꯗꯤ ꯈꯔ ꯐꯔꯦ ꯑꯩꯗꯤ ꯌꯨꯝ ꯄꯥꯜꯂꯒ ꯃꯧ ꯑꯣꯏꯔꯒ ꯇꯧꯕꯅꯤꯅꯅꯦ ꯃꯤꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯇꯜꯂꯤꯗꯨꯅ ꯑꯉꯥꯡ ꯄꯤꯕꯅꯤꯅ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯆꯠꯀꯦ ꯍꯥꯏꯕꯨ ꯍꯦꯛ ꯎꯄꯥꯏ ꯂꯩꯇꯦ ꯁꯅꯥꯁꯤꯡꯍꯅ ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯕꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯈꯔ ꯃꯑꯣꯡ ꯆꯥꯗꯕꯅꯤ ꯁꯅꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯅꯨꯄꯤꯗꯅ ꯃꯦꯟꯇꯦꯅꯦꯟꯁ ꯍꯩꯇꯥꯕ ꯑꯗꯩꯗꯤ ꯅꯨꯄꯤꯒꯤ ꯖꯣꯕꯁꯦ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯩ ꯇꯧꯔꯛꯄ ꯅꯨꯄꯤ ꯑꯣꯏꯔꯗꯤꯅꯦ ꯃꯥꯒꯤ ꯁꯦꯗꯨꯜꯗꯨꯒꯅꯦ ꯑꯗꯨꯝ ꯆꯠꯈꯤꯅꯦꯕ ꯃꯥꯏ ꯇꯥꯝꯗꯨꯒ ꯑꯗꯣ ꯃꯥꯅ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯑꯉꯥꯡꯒ ꯆꯥꯎꯔꯒ ꯊꯕꯛ ꯇꯧꯕꯁꯦ ꯅꯨꯄꯤꯗꯨꯅ ꯑꯩ ꯊꯕꯛꯇꯣ ꯑꯆꯤꯞ ꯇꯧꯕꯗ ꯌꯥꯝ ꯋꯥꯏꯑꯦꯕ ꯉꯝꯗꯦ ꯅꯠꯇ꯭ꯔꯒ ꯃꯥ ꯈꯔꯅꯤ ꯃꯇꯝ ꯁꯥꯡꯅ ꯑꯉꯥꯡ ꯅꯨꯕꯤ ꯌꯥꯎꯗꯕꯤꯗ ꯃꯥ ꯊꯕꯛꯇꯨꯒꯤꯗꯃꯛꯇ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔ ꯉꯥꯏ ꯇꯥꯕꯗꯣ ꯊꯕꯛ ꯇꯧꯔꯒ ꯇꯧꯕꯁꯤꯗꯤ ꯊꯤꯅ ꯋꯥꯏꯗ ꯉꯝꯗꯦ ꯑꯗꯩꯗꯤ ꯃꯤ ꯑꯇꯣꯞꯄꯅꯗꯤ ꯀꯌꯥ ꯌꯦꯡꯕꯤꯅꯤꯀꯣ ꯃꯁꯤꯕꯤꯅꯥꯅ ꯆꯥꯛꯇꯤ ꯆꯥꯏ ꯆꯦ ꯅꯪꯅ ꯂꯥꯏꯞ ꯊꯥꯕꯒꯤ ꯃꯃꯥꯡꯗ ꯂꯣꯏꯔꯦꯗ ꯑꯣ ꯆꯥꯛꯇꯤ ꯂꯥꯏꯞ ꯊꯥꯕꯒꯤ ꯃꯃꯥꯡꯗ ꯂꯣꯏꯔꯦ ꯍꯥꯏꯕ ꯆꯥꯕ ꯑꯣꯛꯄꯤꯔꯁꯤꯅ ꯑꯗꯨꯗꯤ ꯅꯪ ꯅꯨꯄꯤꯗꯨꯗꯤ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯍꯜꯂꯁꯤꯀꯣ ꯁꯅꯥ ꯂꯥꯁꯇ ꯁꯅꯥꯗ ꯁꯤꯡꯆꯦꯞ ꯊꯥ ꯑꯗꯨꯃꯥꯏꯅꯁꯨ ꯈꯟꯕ ꯌꯥꯗꯦ ꯍꯧꯖꯤꯛꯇ ꯃꯥꯏ ꯃꯥꯏꯒꯤꯀꯣ ꯂꯥꯏꯐ ꯑꯃ ꯍꯤꯡꯕ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯅꯕ ꯍꯤꯡꯒꯗꯅꯤ ꯁꯨ ꯇꯥꯡꯈ꯭ꯔꯕ ꯂꯥꯏꯐꯁꯦ ꯉꯝꯅ ꯉꯝꯅꯕ ꯉꯝꯃꯤ ꯃꯈꯩꯗꯤ ꯍꯣꯠꯅꯒꯗꯕꯅꯤ ꯁꯅꯥꯅ ꯑꯉꯥꯡ ꯀꯤꯌꯥꯔ ꯐꯖꯅ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯅ ꯃꯄꯥꯁꯨ ꯆꯥꯎꯅ ꯇꯧꯗꯣꯏꯅꯤꯅ ꯑꯗꯨꯗꯤ ꯃꯃꯥꯗꯒꯤꯔꯣ ꯃꯆꯥꯁꯦ ꯃꯄꯥꯁꯨ ꯇꯧꯗꯣꯏꯅꯤ ꯁꯅꯥ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯣꯏꯅꯤ ꯏꯁ ꯂꯣꯏꯔꯦ ꯅꯪ ꯅꯨꯄꯤꯗꯣ ꯅꯪꯅ ꯄꯥꯝꯕ ꯅꯪꯒꯤ ꯃꯣꯠꯇꯗꯤ ꯑꯗꯨꯝ ꯂꯩꯔꯅꯤꯅꯦ ꯅꯪꯅ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ ꯃꯥꯅ ꯑꯃ ꯄꯥꯝꯃꯝꯃꯒꯗꯤ ꯃꯥ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯔꯤ ꯅꯪꯒꯤ ꯃꯍꯥꯔꯥꯅꯤꯗꯣ ꯀꯩꯁꯨꯝ ꯅꯨꯡꯉꯥꯏꯔꯣꯏ ꯃꯥꯅ ꯈꯟꯒꯅꯤ ꯑꯩ ꯏꯁꯇ꯭ꯔꯒꯜ ꯇꯧꯔꯒ ꯑꯩꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯕꯗꯨꯅ ꯑꯩ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯂꯨꯄꯥ ꯑꯝꯇꯪ ꯇꯥꯜꯂꯁꯨ ꯍꯥꯏꯅ ꯈꯜꯂꯝꯃꯒꯅꯤ ꯑꯗꯨꯗꯤ ꯃꯤ ꯃꯤꯒꯤ ꯋꯥꯈꯜ ꯇꯣꯡꯉꯥꯜꯂꯤ ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯃꯅ ꯑꯃꯗ ꯍꯥꯏꯗꯤ ꯗꯝ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯅꯤꯃꯛ ꯁꯤꯌꯥꯔ ꯇꯧꯔꯒ ꯍꯤꯡꯃꯤꯟꯅ ꯇꯥꯕ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯍꯥꯏꯗꯤ ꯅꯪ ꯀꯩ ꯄꯥꯝꯃꯤ ꯑꯩ ꯀꯩ ꯄꯥꯝꯃꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯃꯨꯛꯇꯪ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯁꯜꯂꯒꯦ ꯑꯁꯤꯅ ꯂꯩꯃꯤꯟꯅꯧ ꯅꯪꯒ ꯂꯩꯃꯤꯟꯅꯗ꯭ꯔꯗꯤ ꯀꯅꯥꯒ ꯂꯩꯗꯣꯏꯅꯣ ꯅꯦ ꯀꯅꯥꯒ ꯂꯩꯗꯣꯏꯅꯣꯅꯦ ꯅꯪꯅ ꯂꯧꯔꯤꯅꯤꯅ ꯍꯥꯎꯁ ꯋꯥꯏꯐꯁꯨ ꯐꯖꯅ ꯑꯣꯏꯍꯟꯕꯤꯔꯣ ꯑꯁꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯜꯂꯦꯗ ꯅꯠꯇ꯭ꯔꯅꯦ ꯏꯆꯦ ꯃꯅꯤ ꯑꯗꯣ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯍꯜꯂꯦ ꯍꯥꯏꯗꯅꯁꯨ ꯃꯥꯒꯤ ꯍꯤꯡꯕꯒꯤ ꯀꯩꯅꯣꯗꯨꯗꯤ ꯃꯥꯡꯍꯟꯕꯤꯒꯅꯣꯕꯀꯣ ꯃꯥꯒꯤ ꯍꯤꯡꯕꯒꯤ ꯄꯥꯟꯗꯝ ꯑꯃꯈꯛ ꯃꯥꯁꯨ ꯂꯩꯔꯝꯃꯣꯏꯅꯦ ꯑꯩꯁꯦ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯔꯒ ꯑꯩꯁꯦ ꯄꯦꯟꯊꯣꯛꯑꯦꯍꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔ ꯄꯦꯟꯊꯣꯛꯑꯦ ꯑꯗꯣ ꯂꯥꯏꯔꯤꯛ ꯇꯝꯃꯒꯗꯤ ꯑꯌꯥꯝꯕꯅꯗꯤ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯇꯧꯅꯤꯡꯉꯤꯀꯣ ꯑꯗꯣ ꯑꯗꯨꯝ ꯀꯇꯥꯖꯤꯠ ꯆꯥꯝꯃꯗ ꯑꯃꯈꯛꯅ ꯑꯩ ꯇꯧꯔꯣꯏꯗ ꯑꯩ ꯑꯗꯨꯝ ꯂꯩꯖꯒꯦ ꯌꯨꯝꯗ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯁꯟꯕꯅꯤ ꯑꯗꯣ ꯗꯨꯛ ꯀꯨꯏꯅ ꯋꯥꯅ ꯇꯝꯃꯛꯄꯒꯤꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯩ ꯑꯗꯣ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯗꯅꯁꯨ ꯍꯣꯠꯅꯗꯣꯏꯅꯤ ꯑꯉꯥꯡꯁꯨ ꯑꯗꯣ ꯈꯤꯇꯪ ꯑꯩꯒꯤ ꯍꯁꯕꯦꯟ ꯑꯣꯏꯗꯨꯅ ꯈꯤꯇꯪ ꯍꯦꯜꯞ ꯇꯧꯕꯤꯔ ꯂꯣꯏꯔꯦ ꯑꯗꯣ ꯌꯥꯔꯦ ꯁꯅꯥ ꯉꯁꯤ ꯁꯖꯦꯁꯟ ꯌꯥꯝ ꯄꯤꯊꯣꯛꯑꯦ ꯑꯩꯅ ꯅꯣꯏ ꯑꯃꯨꯛ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯟꯊꯣꯛꯈꯤꯅ ꯇꯣꯛꯑꯔꯅꯤ ꯀꯤꯗꯅꯕ ꯁꯅꯥꯅ ꯑꯩꯒꯤ ꯊꯕꯛꯇꯤ ꯑꯉꯥꯡ ꯌꯦꯡꯕ ꯁꯪꯂꯣꯏꯌꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯃꯤ ꯊꯝꯒꯅꯤ ꯑꯣꯀꯦ ꯂꯁꯤꯅꯥꯅ ꯏꯐ ꯃꯥꯅ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯕ ꯄꯥꯝꯗꯗꯤ ꯀꯥꯏꯗꯦ ꯁꯞꯄꯣꯔꯠ ꯑꯃꯅ ꯑꯃ ꯇꯧꯗꯣꯏꯅꯤꯗꯅ ꯃꯥꯅ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯕ ꯄꯥꯝꯃꯗꯤ ꯀꯥꯏꯗꯦ ꯃꯥꯅ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯇꯥꯔꯗꯤ ꯑꯗꯨꯒꯁꯨ ꯈꯇꯪ ꯐꯕ ꯐꯠꯇꯕ ꯈꯜꯂ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯀꯣ ꯑꯗꯨꯒꯤ ꯃꯇꯤꯛ ꯑꯩ ꯄꯩꯁꯥ ꯇꯥꯜꯂꯤꯁꯤꯗꯤ ꯅꯪ ꯃꯍꯥꯖꯣꯟ ꯑꯣꯏꯔꯦ ꯁꯅꯥꯁꯦ ꯃꯍꯥꯖꯣꯟ ꯑꯣꯏꯔꯦ ꯁꯅꯥꯁꯦ ꯀꯁꯥꯔꯤ ꯃꯥꯜꯂꯤ ꯀꯥꯏꯒꯤꯅꯣ ꯁꯅꯥ ꯑꯗꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯄꯨꯡ ꯑꯃꯗꯤ ꯇꯥꯔꯦ ꯑꯩ ꯂꯥꯏꯐꯁꯦ ꯉꯥꯏꯍꯥꯛꯇꯪ ꯀꯩꯅꯣ ꯇꯧꯒꯦꯅ ꯊꯥꯔꯛꯄꯅꯤ ꯔꯥꯁꯤꯕꯤꯅꯥ ꯆꯤꯆꯦꯒꯤ ꯍꯦꯛ ꯌꯦꯡꯕꯤꯌꯨꯀꯣ ꯁꯅꯥ ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ
ꯑꯣ ꯁꯅꯥ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤꯅꯤ ꯑꯣ ꯑꯣ ꯎꯝ ꯑꯣꯀꯦ ꯐꯖꯅ ꯊꯝꯕꯤꯔꯣ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯗ꯭ꯔꯣꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯁꯅꯥꯅ ꯍꯥꯟꯅꯗꯒꯤ ꯗꯤꯁꯥꯏꯠ ꯇꯧꯔꯒ ꯊꯝꯃꯦ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯅꯨꯡꯉꯥꯏꯅꯦꯅ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯗ꯭ꯔꯣꯕꯅꯤ ꯍꯣꯔꯦꯟ ꯐꯣꯇꯣ ꯊꯥꯔꯛꯎꯀꯣ ꯃꯄꯨꯗꯣ ꯐꯣꯇꯣ ꯊꯥꯔꯛꯑꯣ ꯍꯣꯏ ꯆꯦ ꯑꯗꯨ ꯃꯌꯥꯝꯗꯨꯗꯤ ꯑꯩ ꯀꯩꯅꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯔꯁꯤꯕꯤꯅꯥ ꯆꯤꯆꯦ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯁꯅꯥ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯄꯒꯤ ꯆꯪꯕꯤꯔꯛꯎ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯚꯤꯗꯤꯑꯣꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯁꯪꯉꯒꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯕ ꯑꯩꯒꯤ ꯃꯊꯧꯅꯤ ꯑꯣꯀꯦ ꯁꯅꯥ ꯄꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯋꯤ ꯌꯥꯝꯅ ꯂꯣꯌꯦꯜ ꯑꯣꯏ ꯒꯨꯗ ꯕꯥꯏ ꯆꯦ ꯕꯥꯏ ꯔꯥꯁꯤꯕꯤꯅꯥ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯣ ꯆꯥꯛꯀꯗꯣ ꯐꯖꯅ ꯈꯔ ꯔꯦꯁ ꯇꯧ ꯈꯔ ꯌꯦꯡꯉ ꯐꯖꯅ ꯏꯁꯃꯥꯔꯠ ꯋꯥꯛꯇ ꯊꯣꯡꯉꯣ ꯍꯌꯦꯡ ꯀꯣꯟꯅ ꯀꯥꯟꯅꯅꯕ ꯑꯗꯨꯗꯤ ꯁꯅꯥꯁꯨ ꯕꯥꯏ ꯇꯣꯝꯊꯤꯟꯗꯤ ꯂꯩꯔꯤꯕ ꯆꯠꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯇꯣꯝꯊꯤꯟꯕꯨ ꯑꯗꯩꯗꯤ ꯁꯅꯥꯗꯨꯗꯤ ꯑꯩ ꯀꯛꯊꯠꯂꯒꯦꯀꯣ ꯁꯤꯁ ꯑꯩꯗꯤ ꯈꯔꯅꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯒꯤ ꯅꯣꯏꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄ ꯉꯝꯂꯤꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯁꯪꯕꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦꯀꯣ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯔꯥꯁꯤꯕꯤꯅꯥ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯆꯤꯆꯦ ꯅꯪ ꯍꯧꯕꯗꯒꯤ ꯆꯤꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅ ꯅꯨꯡꯉꯥꯏꯌꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯤꯆꯦ ꯐꯣꯟ ꯇꯧꯔꯛꯀꯦ ꯕꯥꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯀꯛꯑꯦꯀꯣ ꯕꯥꯏ